ꯈꯨꯃꯨꯛꯆꯝ ꯔꯕꯤ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯁꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯃꯊꯦꯜꯁꯤꯗꯤ ꯍꯋꯥꯏꯅꯤꯗ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯁꯂꯥꯠꯀꯨꯝꯕ ꯑꯃꯒ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕꯣ ꯂꯥꯏꯚ ꯆꯪꯁꯟꯅꯔꯛꯏꯁꯤꯡꯁꯦ ꯆꯥꯛ ꯆꯥꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯗꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯃꯦꯟ ꯑꯃꯇꯪ ꯏꯁꯟꯕꯤꯔꯝꯃꯣ ꯆꯥꯔꯦ ꯆꯥꯗꯦꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯥ ꯅꯨꯡꯉꯥꯏꯅꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯑꯁ ꯑꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯆꯥꯅꯤꯡꯉꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯥ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥ ꯑꯃꯨꯛ ꯊꯥꯗꯔꯒ ꯊꯣꯡꯕꯗꯣ ꯑꯁ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯑꯩꯅ ꯄꯥꯛ ꯐꯪꯒꯗꯕ ꯏꯟꯁꯥꯡꯅꯤ ꯌꯥꯝ ꯍꯣꯡꯅꯁꯨ ꯂꯩꯕ ꯌꯥꯝ ꯂꯥꯏꯅꯁꯨ ꯂꯩꯕ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯀꯥꯏꯁꯦꯀꯣ ꯍꯥꯎꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯥꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯑꯁꯤꯇꯕꯨ ꯃꯍꯤ ꯑꯣꯏꯅ ꯇꯧ ꯃꯍꯤ ꯆꯥꯒꯗꯕ ꯄꯣꯠꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯐꯣꯟ ꯇꯥꯕ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯦ ꯌꯥꯎꯗꯦꯅ ꯐꯖꯅ ꯄꯨꯈꯝꯁꯤꯗ ꯆꯥꯕ ꯁꯧꯒ꯭ꯔꯤꯁꯦ ꯃꯃꯥꯡꯉꯩ ꯆꯦꯡ ꯑꯊꯣꯠꯄꯗꯣ ꯀꯦꯗꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯒ꯭ꯂꯥꯁꯅ ꯄꯨꯈꯝꯁꯦ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨꯒ ꯆꯥꯛꯇꯨꯒ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯣꯟ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯃꯐꯣꯟ ꯑꯣꯏꯅ ꯊꯛꯏ ꯑꯩꯁꯦ ꯖꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯑꯩꯁꯦ ꯌꯨꯝꯗꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯐꯝꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯋꯥꯆꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯗ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯅꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯗ ꯑꯣꯏꯔꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯧꯅꯣ ꯃꯌꯥꯝꯗ ꯌꯧꯍꯟꯅꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯂꯥꯏꯚ ꯇꯧꯕꯁꯦ ꯂꯥꯏꯚꯁꯦ ꯇꯧꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯂꯥꯏꯚ ꯍꯦꯛ ꯍꯧꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯂꯒ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯥꯎ ꯆꯪꯉꯛꯄꯅꯦꯕ ꯅꯣꯏꯗꯥꯗ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯀꯣ ꯍꯥꯏ ꯅꯣꯏꯗꯥꯒꯤ ꯁꯦꯛꯇꯔ ꯀꯌꯥꯅꯣ ꯃꯃꯤꯡ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏꯗꯣ ꯅꯣꯏꯗꯥꯒꯤꯗꯣ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤꯕꯗꯣ ꯅꯣꯏꯗꯥ ꯍꯥꯏꯕ ꯂꯝꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯕ ꯂꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯒ ꯄꯤꯔꯒ ꯊꯕꯛ ꯇꯧꯅꯕꯒꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯅꯤꯡꯁꯤꯡꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏꯗꯥ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅ ꯃꯅꯤꯄꯨꯔꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯍꯧꯖꯤꯛ ꯅꯣꯏꯗꯥ ꯊꯣꯛꯈ꯭ꯔꯦꯗꯅ ꯅꯣꯏꯗꯥꯒꯤ ꯀꯦꯁꯁꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯁꯤꯒ ꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯄꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯪꯊꯒꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯂꯥꯏꯚ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯌꯥꯝꯃꯤꯅꯤꯀꯣ ꯂꯣꯏꯅꯃꯛꯇꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ 10% ꯆꯠꯂꯒꯁꯨ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯧꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨ ꯌꯧꯗꯦꯕ ꯑꯩꯅ ꯁꯨꯝ ꯍꯪꯕꯗꯁꯨꯀꯣ
ꯑꯩ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯁꯨꯝ ꯂꯩꯗꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯈꯣꯠꯄ ꯈꯪꯕꯨ ꯈꯔ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯁꯤꯡꯗ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯂꯥꯛꯇꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯦꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯕꯅꯤꯅ ꯀꯨꯃꯨꯛꯆꯨꯝ ꯔꯕꯤ ꯕ꯭ꯔꯗꯔ A35ꯁꯦ ꯁꯣꯞꯋꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤꯁꯦ ꯈꯔ ꯈꯥꯡꯕꯗꯧꯅ ꯇꯧꯋꯤ ꯃꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯈꯔ ꯈꯥꯡꯗꯕꯗꯧꯅ ꯍꯥꯏꯗꯣꯏꯅꯤ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯁꯣꯞꯋꯦꯌꯔꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔꯝꯃꯅꯤ ꯕꯛꯁ ꯂꯩꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯕꯦꯇ꯭ꯔꯤ ꯈꯥꯡꯉꯛꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯈꯔ ꯁꯤꯖꯤꯟꯅꯗꯕꯒ ꯌꯥꯎꯔꯗꯤ ꯂꯧꯊꯣꯛꯄꯤꯔꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯕꯗꯒꯤ ꯕꯦꯇ꯭ꯔꯤ ꯈꯥꯡꯗꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯌꯣꯔ ꯁꯦꯚꯤꯌꯁ ꯂꯞ ꯀꯨꯏꯔꯦ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯎꯈꯤꯗꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯑꯩꯅ ꯈꯟꯕꯗ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯆꯍꯤꯗꯣ 2024 ꯑꯣꯛꯇꯣꯕꯔ ꯑꯗꯥꯏꯋꯥꯏꯗꯒꯤ ꯑꯩꯁꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯁꯦ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯏ ꯃꯃꯥꯡ ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯍꯥꯞꯄꯝꯕꯅꯤꯀꯣ ꯉꯝꯃꯝꯕꯅꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯃꯝꯕꯅꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯈꯔ ꯆꯥꯟꯅꯗꯕ ꯇꯥꯏꯃꯤꯡꯁꯦ ꯈꯔ ꯆꯥꯟꯅꯗꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯗꯗꯅ ꯐꯅ ꯀꯨꯏꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯍꯥꯟꯅꯗꯒꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕꯤꯈꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯛꯄ ꯌꯥꯎꯏꯀꯣ ꯐꯦꯁꯕꯨꯛꯇꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯁꯟꯕꯤꯔꯛꯄ ꯏꯟꯁꯇꯥꯗꯒ ꯇꯧꯁꯟꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄ ꯉꯝꯗꯕꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯀꯃꯦꯟ ꯁꯨꯝ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯊꯦꯡꯅꯕꯗꯨꯗꯒꯤ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯁꯤꯗ ꯀꯥꯏꯊꯣꯛꯑꯒ ꯑꯩ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯉꯥꯏ ꯐꯗꯅ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯂꯥꯏꯚ ꯇꯧꯒꯦ ꯑꯗꯨꯅ ꯃꯃꯥꯡ ꯍꯞꯇꯥ ꯑꯅꯤꯃꯨꯛꯀꯤ ꯑꯍꯨꯝꯃꯨꯛꯀꯤ ꯃꯃꯥꯡꯗꯩꯗꯤ ꯑꯩꯁꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯤ ꯂꯥꯏꯚ ꯇꯧꯔꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯣꯝꯕ ꯉꯁꯤꯗꯤ ꯈꯤꯇꯪ ꯃꯇꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯁꯤꯁꯤꯁꯨ ꯂꯥꯏꯚ ꯇꯧꯔꯒꯦꯅ ꯉꯔꯥꯡ ꯂꯥꯏꯚ ꯇꯧꯔꯤꯉꯩ ꯁꯦꯁꯟ ꯇꯧꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯍꯌꯦꯡ ꯃꯟꯗꯦꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯑꯒꯦ ꯈꯔ ꯁꯪꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯂꯥꯏꯚ ꯇꯧꯕꯅꯤ ꯂꯥꯏꯚ ꯇꯧꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯅꯤ ꯁꯦꯝꯅꯕꯒꯤ ꯂꯤꯁ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯋꯥꯈꯜꯗ ꯈꯟꯕꯁꯨ ꯂꯩꯔꯦ ꯂꯥꯏꯚ ꯇꯧꯔꯤꯉꯩꯗ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯉꯤ ꯁꯤꯗ ꯁꯦꯝꯃꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯅꯣꯠ ꯇꯧꯁꯤꯜꯂꯒꯁꯨ ꯊꯝꯃꯤ ꯑꯗꯨꯝ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕꯒꯤ ꯄꯣꯠꯁꯦ ꯈꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯅꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄ ꯉꯝꯃꯨꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯗꯨꯒꯤꯅꯤ ꯎꯗ꯭ꯔꯤꯁꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯌꯨꯇꯨꯕꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯁꯤꯗ ꯑꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯈꯠꯂꯛꯑꯗꯤ ꯍꯦꯛꯇ ꯚꯤꯗꯤꯑꯣꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯊꯥꯒꯠꯂꯛꯑꯗꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯄꯣꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯒꯠꯇꯕꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕꯁꯦ ꯍꯥꯡꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩ ꯑꯃ ꯊꯣꯛꯂꯛꯑꯗꯤ ꯃꯌꯥꯝꯁꯦ ꯋꯥꯏ ꯆꯥꯅ ꯎꯅꯤꯡꯗꯕ ꯂꯣꯏꯔꯦ ꯃꯁꯤꯇ ꯉꯥꯏꯈ꯭ꯔꯦꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯗꯤ ꯂꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯒꯗꯤ ꯆꯥꯔꯦꯅ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯁꯨ ꯉꯁꯤ ꯆꯥꯔꯦ ꯍꯥꯏꯌꯦ ꯌꯣꯔ ꯁꯦꯚꯦꯁꯇ ꯑꯩꯒꯤ ꯅꯍꯥꯟꯋꯥꯏꯁꯦ ꯃꯥꯏꯁꯦ ꯃꯃꯤꯡꯁꯦ ꯌꯣꯔ ꯁꯦꯚꯦꯁ ꯂꯞ ꯍꯥꯏꯁꯦ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯏꯅ ꯊꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯕ ꯏꯔꯤꯔꯥ ꯆꯦꯅꯦꯜ ꯑꯣꯏꯅ ꯍꯥꯡꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯃꯤꯡ ꯑꯣꯏꯅ ꯂꯩꯇꯕꯁꯤꯗ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯖꯤ ꯆꯥꯔꯦ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯔꯒꯦ ꯉꯁꯤꯁꯤꯕꯨ ꯉꯁꯥꯏ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔ ꯌꯥꯎꯈꯤꯕꯅꯦꯕ ꯀꯨꯃꯨꯛꯆꯨꯝ ꯔꯕꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯁꯦ ꯍꯥꯎꯕꯅꯤꯀꯣ ꯑꯌꯥꯝꯕ ꯁꯥꯏꯇꯣꯟꯗꯗꯤ ꯂꯩꯇ꯭ꯔꯕꯣ ꯍꯥꯏ ꯁꯥꯏꯇꯣꯟꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯁꯥꯏꯇꯣꯟꯁꯦ ꯂꯩꯅꯤ ꯌꯨꯝꯅꯤꯅꯀꯣ ꯁꯨꯝ ꯂꯩꯗ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤꯅ ꯃꯇꯝ ꯈꯔꯗꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯌꯦꯡꯉꯤꯖꯥꯠꯅꯤꯗ
ꯍꯩꯇꯣꯟꯁꯤꯗ ꯍꯟꯗꯣꯛꯀꯔꯣꯏꯗꯕ ꯄꯣꯠꯅꯤꯅ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤꯅ ꯍꯥꯏꯅ ꯈꯔ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯐ꯭ꯔꯤ ꯐꯥꯌꯔ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯁꯤꯒꯤ ꯂꯥꯏꯞ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔ ꯂꯩꯔꯦ ꯉꯁꯤꯗꯤ ꯅꯤꯔꯟꯖꯣꯏ ꯂꯩꯃꯖꯨꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤꯀꯣ ꯅꯤꯔꯟꯖꯣꯏ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯥꯏꯞꯁꯦ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯤ ꯆꯥꯛꯄꯨꯗꯤ ꯂꯣꯏ ꯂꯩꯔꯦ ꯂꯥꯏꯞꯁꯦ ꯂꯣꯏꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯥꯒꯦꯅ ꯃꯤꯡꯕꯨꯗꯤ ꯊꯣꯏꯕ ꯂꯣꯡꯖꯝ ꯑꯩꯁꯨ ꯄꯋꯥꯎ ꯆꯥꯏꯈꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏ ꯑꯣ ꯊꯣꯏꯕ ꯑꯩ ꯄꯋꯥꯎ ꯆꯥꯏꯈꯥꯏ ꯌꯥꯝ ꯅꯛꯅꯔꯦ ꯀꯩꯅꯣ ꯑꯗꯣ ꯑꯩꯅꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯁꯛꯀ ꯃꯤꯡꯒ ꯀꯣꯟꯅꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯎꯗꯤ ꯎꯔꯝꯃꯅꯤꯀꯣ ꯑꯩꯅ ꯁꯛꯀ ꯀꯣꯟꯅꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯎꯔꯗꯤ ꯁꯣꯏ ꯈꯪꯒꯅꯤ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯇꯥꯈꯤꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯁꯤꯅ ꯃꯦꯟ ꯔꯣꯗꯀꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯔꯥ ꯂꯥꯏ ꯊꯥꯡꯖꯤꯡ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯣꯔꯣꯛ ꯆꯪꯕ ꯂꯝꯕꯤ ꯆꯪꯕ ꯑꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯨꯔꯦꯟ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛ ꯑꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯥ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯋꯥꯅ ꯉꯥꯏꯔꯤꯀꯣ ꯍꯥꯏꯁꯦ ꯐ꯭ꯔꯤ ꯐꯥꯌꯔꯅ ꯀꯩꯅꯣꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯏꯌꯥꯔꯇꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯍꯥꯞꯄꯒ ꯋꯥꯏ ꯐꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯖꯤꯟꯖꯈ꯭ꯔꯕꯅꯤ ꯏꯁꯜꯂꯒꯕꯨ ꯊꯝꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯦꯝꯃꯛꯄꯗ ꯂꯤꯁꯇ ꯈꯔ ꯇꯞꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯦ ꯁꯛꯇꯤ ꯈꯪꯕ ꯃꯤꯡꯗꯤ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯂꯥꯏ ꯊꯥꯡꯖꯤꯡꯒꯤ ꯃꯅꯤꯡꯗ ꯈꯨꯟꯗꯨꯅꯤ ꯍꯥꯏ ꯑꯣ ꯍꯣꯏ ꯃꯅꯤꯡ ꯄꯥꯡꯅ ꯆꯪꯕꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒꯁꯨ ꯀꯩꯅꯣ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝ ꯑꯣꯄꯣꯖꯤꯠ ꯑꯗꯨꯋꯥꯏꯗ ꯏꯃꯥꯟꯅꯕ ꯑꯁ ꯌꯥꯝ ꯂꯩꯗ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯛꯅꯔꯦ ꯀꯩꯅꯣ ꯏꯅꯛ ꯅꯛꯅ ꯂꯩꯀꯥꯏꯒꯨꯝꯕꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕꯩ ꯋꯥꯅꯤ ꯑꯩꯅ ꯁꯛꯀ ꯃꯤꯡꯒ ꯀꯣꯟꯅꯅ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯎꯗꯤ ꯁꯣꯏ ꯎꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨ ꯎꯗꯣꯏꯅꯤ ꯁꯣꯏꯗꯅ ꯎꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯗꯣꯏꯅꯤ ꯂꯝꯕꯤꯗ ꯀꯩꯗ ꯑꯃꯗ ꯁꯛꯀ ꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯅꯗꯕꯒꯤ ꯀꯧꯅꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯅꯛꯅꯔꯦ ꯌꯥꯝꯅ ꯌꯥꯝ ꯊꯤ ꯅꯛꯅꯔꯦꯗ ꯐꯖꯅ ꯅꯛꯅꯔꯦ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯦꯝꯅꯤꯡꯉꯦ ꯁꯦꯝꯅꯤꯡꯕ ꯑꯗꯩꯗꯤ ꯑꯩꯅ ꯈꯪꯖꯕ ꯁꯨꯝ ꯑꯗꯩꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯇꯣꯄꯤꯛꯇ ꯊꯤꯖꯤꯜꯂꯒ ꯑꯗꯨꯗ ꯅꯣꯂꯦꯖꯇꯣ ꯂꯧꯁꯤꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯃꯌꯥꯝꯗꯁꯨ ꯌꯧꯍꯟꯅꯤꯡꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯅ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯅꯤꯡꯕ ꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦꯅ ꯇꯧꯔꯛꯄ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯅ ꯑꯃꯨꯛ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯀꯥꯟꯅꯕ ꯁꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯇꯝꯗꯨꯒ ꯆꯥꯟꯅꯒꯗꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤꯀꯣ ꯇꯣꯄꯤꯛ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯗꯩꯗꯨꯗ ꯌꯥꯝ ꯁꯥꯡꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯣꯂꯦꯖ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯕ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯑꯩꯈꯣꯏ
comment iba saruk yaba mi mayam amsu yauriko adum wari watai su sum sase mayam hangningba hainingba sum haibiro adum hojik koi sum sanai sumaina ko adum wari makha adum sanabasu yai ado kaigumba question dum hangningba leirasu dum hangbiro khangba ina khangba adi dum ahum bijarake ado mayam puning thogat channel support to boy ko subscribe ko tawtriba ngasi tanga thengna changat boy taragadi subscribe to sanbiba ado like namjanbiba aise ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯀꯥꯟꯗꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯥꯒꯠꯈ꯭ꯔꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯚꯤꯗꯤꯑꯣꯁꯦ 200-300 ꯃꯊꯛ ꯍꯦꯜꯂꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯗ ꯚ꯭ꯌꯨꯁ ꯃꯌꯥꯝ ꯌꯥꯝꯕꯗꯣ ꯅꯠꯇꯕ ꯃꯤ ꯆꯥꯝꯇ ꯌꯦꯡꯉꯁꯨ ꯂꯥꯏꯛꯀꯁꯦ 50-60 ꯍꯦꯟꯅ ꯇꯧꯕꯤꯔꯝꯕꯗꯣ ꯑꯗꯨꯝꯕꯗꯣ ꯎꯕ ꯀꯥꯟꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯄꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯁ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤ 50ꯇꯪ ꯌꯦꯡꯉꯁꯨ 100ꯇꯪ ꯌꯦꯡꯉꯁꯨ ꯃꯣꯏꯅ ꯄꯥꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯅ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯔ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯣ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯃꯤꯗꯣ ꯂꯥꯛ ꯑꯃ ꯆꯪꯉꯒ ꯌꯦꯡꯉꯁꯨ ꯂꯥꯏꯛꯀ ꯇꯧꯔꯛꯇꯕꯗꯨꯗꯤ ꯑꯁ ꯑꯩꯅ ꯊꯩꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯍꯦꯛ ꯄꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯇꯦꯟꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟ ꯍꯣꯏ ꯑꯩ ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯆꯠꯂꯣ ꯍꯜꯂꯛꯄ ꯀꯥꯟꯗꯀꯣ ꯑꯩ ꯐꯦꯁꯕꯨꯛꯀꯨꯝꯕꯁꯦ ꯌꯥꯝ ꯄꯥꯏꯗꯦꯕ ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ 2016ꯗꯒꯤ ꯐꯦꯁꯕꯨꯛꯁꯦ ꯄꯥꯏꯈꯤꯗ꯭ꯔꯦ ꯐꯦꯁꯕꯨꯛꯁꯦ ꯄꯥꯏꯔꯔꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣ ꯐꯦꯁꯕꯨꯛꯁꯤꯗ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯀꯥꯟꯅꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯇꯤ ꯑꯝꯇ ꯌꯥꯎꯗꯦ ꯊꯣꯛ ꯃꯣꯛꯀꯤ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯇꯧꯋꯦ ꯍꯥꯏꯅ ꯑꯐꯕ ꯐꯖꯕ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯊꯦꯡꯅꯔꯦ ꯑꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛꯁꯦ ꯄꯥꯏꯔꯔꯣꯏꯒꯦꯅ ꯑꯗꯨꯗ ꯃꯃꯥꯡ ꯆꯍꯤꯗꯩ ꯑꯃꯨꯛ ꯐꯦꯁꯕꯨꯛꯁꯦ ꯍꯥꯡꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯁꯤꯗꯩꯁꯤꯗ ꯍꯟꯗꯛ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯣꯟ ꯄꯣꯛꯈꯥꯏꯕꯒꯤꯁꯦ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯣꯟ ꯄꯣꯛꯈꯥꯏꯕꯒꯤꯁꯦ ꯐꯣꯟ ꯄꯣꯛꯈꯥꯏꯕꯒꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯩ ꯐꯠꯇꯦꯀꯣ ꯄꯣꯛꯈꯥꯏꯕ ꯌꯥꯎꯏ ꯈꯣꯠꯂꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯁꯨꯝ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯂꯥꯛꯄꯗ ꯅꯣꯡꯃ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯃꯨꯛꯀ ꯄꯣꯛꯈ꯭ꯔꯦ ꯑꯗꯨ ꯈꯨꯗꯛꯇ ꯑꯩ ꯊꯦꯡꯅꯕꯒ ꯅꯨꯃꯤꯗꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯔꯝꯃꯅꯤꯀꯣ ꯑꯩꯅ ꯊꯦꯡꯅꯕꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩ ꯁꯨꯝ ꯀꯥꯏꯊꯣꯛꯅꯕꯗꯤ ꯑꯩ ꯍꯣꯠꯅꯖꯔꯒꯦ ꯑꯗꯣ ꯆꯣꯡꯊꯥꯝ ꯍꯥꯏꯅ ꯏꯔꯤꯁꯦ ꯆꯣꯡꯊꯥꯝꯁꯦ ꯃꯤꯡ ꯌꯥꯎꯗ꯭ꯔꯦ ꯆꯣꯡꯊꯥꯝ ꯈꯛꯇꯪ ꯑꯣꯏꯔꯦ ꯍꯥꯏ ꯁꯔ ꯍꯥꯏ ꯑꯩꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯁꯔ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯅꯗꯤ ꯃꯥ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯁꯣꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤ ꯃꯤꯡꯒ ꯀꯩꯅꯣꯗꯣ ꯐꯨꯜ ꯅꯦꯝꯗꯣ ꯐꯖꯅ ꯏꯔꯛꯑꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯣꯡꯊꯥꯝ ꯈꯛꯇꯪ ꯊꯣꯛꯑꯦ ꯕ꯭ꯔꯣ ꯚꯤꯚꯣ V50 ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯚꯤꯚꯣ V50ꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯥꯏ ꯗꯤꯖꯥꯏꯟꯒꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯃꯇꯝꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯗꯨꯝ ꯑꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯚꯔꯑꯣꯜ ꯄꯦꯀꯦꯖꯇꯨꯗꯤ ꯌꯥꯝꯅ ꯐꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯌꯥꯝ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯐꯣꯟ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯐꯨꯜ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯈꯪꯗꯕꯒꯤ ꯉꯥꯏꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯥꯏꯞꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯤꯅ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯁꯤda ꯍꯥꯏꯞꯇꯤ ꯐꯖꯅ ꯋꯥꯡꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ OnePlus 13S ꯍꯥꯏꯅ ꯃꯣꯏꯅ ꯀꯣꯝꯄꯦꯛ ꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯏꯁꯦ ꯌꯦꯡꯕꯗꯁꯨ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯔꯦ आईफोन डिजाइन हाइफेट मानरे मनंगी कैमरा खजितंग खेनई मागी प्रोसेसर स्नैपड्रैगन 8 इलीट यावरे पूरा टॉप क्लास की कैनोने हाइतारे अदुगा कैमरा से सेंगे चार्ज अदुगा फोन दुसु 6.3 इंच के कोई कॉम्पैक्ट कोई वन हैंड खुदना अदुम सिनबे याबा फोन से पाक चावसे दि पामदिबा अदुम खुदना मन पायर अदुम सिनबे याबा पोच अदुम पामे अदुना अदुई फोन दे फाने डिजाइन सु फजई मागी लॉन्च तौर मतुंग माउंड अतोप अतोप करी करी स्पेसिफिकेशन यावरे दो करम प्राइस रेंज दा ख्वाई मरु ओइना फनाम फरसु ला अम लॉन्च तौर गदि मदु आई सजेस्ट तौरेब मागी वारी नि माना लॉन्च तौरेब प्राइस रेंज तु मा चाना बोय ता दai सोइदना आई येंगे मे ngai दु हाई तारे अदि Realme GT7 याम फबो फोन अमने हुजि लॉन्च तौदे ngai ला हयेंग ओंगनि मा लॉन्च तौदुचे अदुमाइना फोन खरा लेइरे अदुगुबा फोन सिंदो लॉन्च तौर मतम मोइ सिंदु येंगहनिंग भाई तारे खितंग ममांगदा चाही अममुकि ममांगदा निमकि ममांगदा लॉन्च तौगे फोन लेबे मोता नोबा लेटेस्ट ओइना लॉन्च तौबा नो अनोबा कनो होगी सॉफ्टवेयर
ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯈꯔ ꯐꯣꯟ ꯈꯔ ꯌꯦꯡꯕꯅ ꯐꯅꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯐꯔꯨꯛ ꯂꯥꯏꯐꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯉꯁꯤ ꯃꯟꯗꯦ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯂꯥꯛꯑꯒꯦꯅ ꯑꯩ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯄꯟꯁꯨ ꯄꯟꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯔꯨꯞꯇꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯣ ꯑꯩ ꯃꯃꯥꯡꯗꯗꯤ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩ ꯂꯤꯡ ꯈꯥꯞꯈꯤꯕꯅꯦ ꯂꯤꯡꯛꯇꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯎꯔꯗꯕꯅꯦ ꯑꯦꯗ ꯇꯧꯔꯛꯑꯗꯕꯅꯦꯕ ꯑꯗꯣ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯗ ꯆꯪꯉꯒ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯗꯕ ꯇꯥꯏꯃꯤꯡꯗ ꯀꯩꯀꯩ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯑꯗꯨꯒ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯃꯨꯛ ꯄꯣꯁ ꯇꯧꯔꯁꯨ ꯇꯧꯔꯛꯀꯦꯕ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ ꯀꯦꯃꯦꯔꯥꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯔꯤꯌꯦꯜꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗꯨꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯨꯒꯤ ꯁꯦꯟꯁꯔꯗꯣ ꯀꯔꯝꯕ ꯃꯈꯜ ꯁꯦꯟꯁꯔ ꯌꯥꯎꯔꯤꯅꯣ ꯍꯥꯏ ꯑꯗꯨꯝ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯣꯏ ꯁꯦꯟꯁꯔ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇ꯭ꯔꯒꯁꯨ ꯔꯤꯌꯦꯜꯃꯤꯁꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯥꯏꯒꯨꯝꯕꯒ ꯌꯦꯡꯅ ꯇꯥꯔꯗꯤ ꯃꯥ ꯈꯤꯇꯪꯗꯤ ꯃꯥꯅꯗꯤ ꯈꯔ ꯍꯦꯟꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔꯗꯣ ꯀꯔꯝꯕ ꯁꯦꯟꯁꯔꯅꯣ ꯌꯥꯎꯔꯤꯗꯣ ꯍꯥꯏꯅ ꯐꯖꯅ ꯈꯪꯗꯣꯛ ꯇꯥꯔꯗꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈ꯭ꯋꯥꯏ ꯐꯕ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯇꯣꯔꯣꯂꯥ S60 Proꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯣꯇꯣꯔꯣꯂꯥ S60 Proꯗꯤ ꯌꯥꯝ ꯐꯩꯌꯦ ꯃꯥꯒꯤ ꯑꯁꯤ ꯃꯇꯥꯡꯗ ꯐꯥꯔꯨꯛꯅ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥ ꯑꯇꯣꯞꯄ ꯀꯅꯥꯅꯣꯝꯅꯁꯨ ꯑꯩ ꯃꯃꯥꯡ ꯂꯥꯏꯚ ꯑꯃꯗꯁꯨ ꯍꯪꯉꯛꯈ꯭ꯔꯦ S60 Proꯁꯦ ꯃꯥꯏ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯃꯥ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯗꯤꯖꯥꯏꯟꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯗꯒꯤ ꯍꯧꯔꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ S60 Proꯁꯦ ꯑꯅꯤ ꯁꯨꯏꯀꯣ ꯑꯃꯅ ꯁ꯭ꯇꯥꯏꯂꯁ ꯌꯥꯎꯕ ꯁ꯭ꯇꯥꯏꯂꯁ ꯌꯥꯎꯗꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯪꯅ ꯍꯥꯏꯁꯤꯅ ꯁ꯭ꯇꯥꯏꯂꯁ ꯌꯥꯎꯕꯗꯨꯁꯦ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯅꯣꯠ ꯀꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯁꯦꯔꯤꯁ ꯑꯇꯥꯡꯕꯗꯒ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯂꯁꯇꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨ ꯌꯦꯡ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯖꯨꯟ ꯊꯥꯁꯤꯗꯗꯤ ꯐꯣꯟ ꯈꯔꯗꯤ ꯑꯅꯧꯕ ꯐꯣꯟ ꯈꯔꯗꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯟꯆ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯂꯩꯔꯦꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯊꯥꯗ ꯀꯔꯤ ꯐꯣꯟꯁꯤꯡ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯂꯩꯔꯤ ꯃꯊꯪ ꯊꯥꯗ ꯀꯔꯝꯕ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯀꯔꯝꯕ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯀꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁ ꯑꯃ ꯁꯦꯝꯖꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯀꯥꯏꯊꯣꯛꯄ ꯐꯖꯅ ꯉꯝꯃꯤꯉꯩ ꯃꯇꯝꯗ ꯑꯩ ꯁꯤ ꯁꯦꯝꯕ ꯌꯥꯏ ꯁꯤ ꯁꯦꯝꯕ ꯌꯥꯏ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯤꯁ ꯏꯊꯣꯛꯑ ꯊꯝꯃꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛꯀꯤ ꯑꯗꯨꯃꯥꯏꯅ ꯏꯊꯣꯛꯑ ꯊꯝꯃꯒ ꯃꯁꯤ ꯂꯣꯏꯔꯒ ꯃꯁꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯗꯣ ꯋꯥꯈꯜꯗꯗꯤ ꯈꯜꯂꯒ ꯉꯝꯗꯕꯒꯤ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯔꯝꯃꯅꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯈꯤꯕ ꯍꯥꯏꯗꯤ ꯁꯦꯝꯈꯤꯕꯗ ꯁꯨꯝ ꯌꯦꯡꯈꯤꯕ ꯑꯗꯩꯗꯤ ꯈꯪꯅꯤꯡꯕ ꯂꯩꯕ ꯄꯣꯠ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏ ꯂꯩꯔꯒ ꯀꯨꯏꯅ ꯂꯩꯔꯒ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯋꯥꯔꯧꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗ ꯄꯨꯟꯅ ꯑꯩ ꯏꯁꯥꯁꯦ ꯀꯥꯏꯊꯣꯛꯑꯒ ꯁꯦꯝꯕ ꯉꯝꯗꯕꯒꯤꯅꯤ ꯉꯝꯃꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯔꯤ ꯁꯦꯝꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯗꯅ ꯌꯦꯡꯅꯤꯡꯗꯕ ꯄꯣꯛꯂꯛꯀꯗꯣꯏꯅꯤꯗ ꯃꯥ ꯍꯦꯛ ꯍꯥꯡꯗꯣꯛꯎꯒ ꯃꯥꯏ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏ ꯂꯩꯔꯝꯃꯦ ꯍꯥꯏꯅꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯀꯥꯡ ꯃꯇꯝ ꯌꯧꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯋꯥꯈꯜꯁꯤꯗ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯥꯡ ꯃꯇꯝ ꯌꯧꯁꯜꯂꯛꯄꯩꯔꯥ ꯀꯩꯅꯣ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕ ꯀꯥꯏꯗꯣ ꯆꯠꯄꯗꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯠꯂꯛꯇꯦ ꯑꯃꯨꯛ ꯑꯅꯤꯔꯛꯀꯨꯝꯕꯒꯗꯤ ꯆꯠꯂꯨꯕ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯣ ꯑꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯈꯟꯕꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏ ꯆꯞ ꯆꯥꯕ ꯃꯇꯝꯗꯤ ꯀꯥꯎꯔꯦ ꯃꯔꯝꯗꯤ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯁꯦ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯛꯄꯒꯤ ꯊꯝꯕꯥꯜ ꯊꯝꯅꯥꯗ ꯍꯥꯞꯄꯗꯣ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯁꯦ
ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯉꯁꯥꯏ ꯋꯥꯏ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯕꯗꯗꯤ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗꯤ ꯐꯥꯔꯨꯛ ꯌꯥꯝꯅ ꯑꯩꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦ ꯏꯃꯥ ꯅꯥꯕꯒꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯐꯥꯔꯨꯛ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯏꯃꯥ ꯏꯄꯥꯁꯤꯁꯨ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯣ ꯁꯦꯕꯥ ꯇꯧꯕꯤꯔꯤꯗꯣ ꯃꯣꯏꯒꯤ ꯑꯅꯥꯕ ꯃꯇꯝꯗ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯗꯣ ꯑꯗꯨꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯀꯩꯅꯣꯗ ꯍꯥꯏꯔꯒ ꯑꯃꯣꯔ ꯑꯣꯏꯕ ꯍꯥꯏꯗꯣ ꯁꯤꯕ ꯅꯥꯏꯗꯕ ꯂꯩꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯁꯨ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯑꯩ ꯆꯠꯈꯤꯗꯧꯕ ꯉꯥꯛꯇꯅꯤꯅꯀꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯁꯤ ꯃꯉꯥꯏ ꯑꯗꯨꯅ ꯑꯗꯣꯝꯗ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯕ ꯀꯩꯅꯣꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯩꯉꯣꯟꯗ ꯍꯟꯗꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦ 13ꯒꯗꯣ ꯑꯗꯣ ꯗꯥꯎ ꯌꯥꯒꯟꯗꯕꯁꯤꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯀꯤꯖꯩ ꯍꯥꯏ ꯑꯗꯨ ꯀꯩꯁꯨ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯍꯥꯏꯔꯛꯏꯁꯦ ꯑꯩꯁꯨ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟ ꯑꯃꯈꯛꯇꯅꯤ ꯄꯥꯏꯔꯝꯕ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯐꯣꯟꯁꯤꯒ ꯑꯅꯤ ꯄꯨꯂꯞ ꯄꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯗꯥꯎ ꯌꯥꯗꯕꯗꯤ ꯑꯩꯅ ꯈꯨꯠꯇꯒꯤ ꯊꯥꯗꯕꯗ ꯅꯨꯡ ꯃꯊꯛꯇ ꯇꯥꯕꯗ ꯏꯁꯀ꯭ꯔꯤꯟꯗꯣ ꯀꯥꯏꯈꯤꯕꯗꯒꯤ ꯑꯩ ꯄꯥꯏꯈꯤꯗꯕꯅꯦꯕꯀꯣ ꯑꯩ ꯁꯦꯝꯖꯤꯟꯕꯁꯨ ꯇꯜꯂꯕ ꯁꯦꯝꯖꯤꯜꯂꯒꯁꯨ ꯑꯗꯨꯝ ꯄꯥꯏ ꯌꯥꯗꯣꯏꯅꯦꯕ ꯏꯁꯀ꯭ꯔꯤꯟꯗꯣ ꯁꯤꯟꯗꯣꯛꯑꯒ ꯑꯗꯣ ꯑꯩ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯟ ꯄ꯭ꯂꯁꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯦꯝꯁꯪꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯋꯥꯟ ꯄ꯭ꯂꯁꯁꯤꯁꯨ ꯑꯗꯨꯗꯒꯤꯗꯤ ꯏꯇꯥ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯁꯤꯖꯤꯟꯅꯔꯛꯄꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯌꯨ ꯑꯥꯏ ꯍꯥꯏꯇꯥꯔꯦ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯑꯣꯚꯔꯑꯣꯜ ꯄꯔꯐꯣꯔꯃꯦꯟꯁ ꯒꯦꯝꯗꯕꯨ ꯁꯥꯟꯅꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯩ ꯆꯥꯔꯖ ꯇꯧꯕꯗ ꯆꯥꯔꯖꯤꯡ ꯏꯁꯄꯤꯠꯀꯁꯦ ꯐꯥꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯕꯗꯒ ꯆꯥꯔꯖꯀꯁꯦ ꯐꯨꯜ ꯍꯦꯛꯇ ꯑꯣꯏ ꯂꯩꯔꯝꯃꯤ ꯊꯕꯛ ꯆꯠꯀꯦ ꯀꯩꯅꯣꯝ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯌꯨꯛ ꯉꯟꯇꯥꯗꯒ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯀꯥꯎꯔꯝꯕ ꯂꯩꯗꯥꯏꯅꯦ ꯑꯗ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯐꯣꯟ ꯆꯥꯔꯖ ꯅꯝꯁꯤꯜꯂ ꯊꯝꯃꯝꯃꯒ ꯂꯣꯏꯁꯤꯜꯂꯣꯏꯔꯛꯄ ꯐꯣꯟꯒꯁꯦ ꯆꯥꯔꯖꯀꯁꯦ ꯊꯜ ꯂꯩꯔꯝꯕ ꯆꯥꯔꯖꯤꯡ ꯏꯁꯄꯤꯠꯀ ꯐꯥꯁ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯄꯥꯏꯔꯝꯕꯅꯤꯅ ꯑꯗꯨꯒ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯀꯦꯃꯦꯔꯥꯗ ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯦꯡꯅꯔꯛꯄ ꯀꯦꯃꯦꯔꯥꯁꯤꯡ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯃꯣꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯥꯏꯠ ꯃꯣꯠ ꯑꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯁꯦ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯐꯖꯅ ꯁꯦꯡꯉꯦꯕ ꯃꯥꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯀꯩꯅꯣ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗ ꯀꯥꯞꯍꯧꯕ ꯐꯖꯅ ꯁꯦꯡꯉꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯦ ꯀꯥꯞꯄ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯌꯥꯝ ꯐꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯐꯣꯟꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖ ꯑꯩ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯤ ꯏꯁꯨꯗꯣ ꯊꯣꯛꯇꯕ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 2 3ꯗꯀꯣ ꯑꯗꯨꯗꯣ ꯂꯣꯏꯅꯃꯛꯇ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯗꯥꯎꯒ ꯂꯩꯔꯦ ꯈꯔ ꯗꯥꯎ ꯌꯥꯗꯕ ꯊꯣꯛꯂꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯦ ꯊꯣꯡꯒ꯭ꯔꯥꯝꯅ ꯏꯌꯥꯝꯕ 15K ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯒꯦꯝꯒ ꯀꯦꯃꯦꯔꯥ ꯈꯔ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯝꯕꯔ ꯋꯥꯟꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 15,000ꯒꯤ ꯔꯦꯟꯖꯇ ꯔꯤꯌꯦꯜꯃꯤ P3ꯗꯣ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯚꯤꯚꯣ T4Xꯇꯣ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯑꯅꯤꯗꯨꯒꯤ ꯐꯣꯟ ꯑꯅꯤꯗꯨꯗꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯐꯣꯟ ꯑꯃꯇ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯗꯨꯗ ꯑꯃ ꯍꯦꯛꯇ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯅ IP ꯔꯦꯇꯤꯡ ꯋꯥꯡꯕꯒꯤꯅꯤ P3ꯗꯨꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒ ꯒꯦꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯕꯅꯤꯅ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯕ ꯉꯁꯥꯏ 6,500 mAh ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯀꯤ T4Xꯇꯣ ꯑꯗꯨ ꯑꯅꯤꯗꯨꯗ ꯌꯦꯡꯉꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯂꯩꯕꯗ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯉꯁꯥꯏꯒꯤ ꯚꯤꯚꯣ T4Xꯇꯣ ꯃꯅꯤꯡꯗ ꯔꯤꯡ ꯂꯥꯏꯠꯀꯤ ꯇꯥꯏꯞꯇꯒ ꯃꯥꯒꯤ ꯐ꯭ꯂꯥꯁ ꯀꯩꯅꯣꯝꯃ ꯌꯥꯎꯕꯅꯦꯕ
ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯣꯏꯁꯟ ꯑꯩꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯄꯣꯜꯁꯦ ꯑꯦꯟ ꯇꯧꯔꯒ ꯑꯩ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯔꯛꯀꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯁꯦ ꯑꯩꯅ ꯄꯣꯜ ꯑꯃ ꯊꯝꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯑꯝꯇ ꯀꯩꯅꯣꯝꯇ ꯇꯧꯁꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯕꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯒꯤ ꯂꯥꯏꯚ ꯇꯧꯔꯦꯅ ꯆꯪꯉꯛꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯛꯄꯗ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦꯅ ꯆꯪꯉꯛꯄꯗ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯩꯔꯥ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯊꯦꯡꯅꯩꯅꯣ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗ ꯌꯧꯔꯤꯕ꯭ꯔꯥ ꯌꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯃꯗꯤ ꯑꯩ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯄꯤꯔ ꯃꯇꯨꯡꯗ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯁꯨ ꯑꯞꯗꯦꯠꯇꯨ ꯄꯤꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯔ ꯍꯥꯏ ꯍꯣꯏ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯄꯤꯔꯨꯕꯗꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯥꯎꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯣꯐꯋꯦꯌꯔ ꯃꯣꯏꯒꯤ ꯕꯛꯁ ꯂꯩꯕꯗꯒꯤ ꯀꯝꯄꯅꯤꯅ ꯃꯣꯏ ꯁꯣꯐꯋꯦꯌꯔꯗ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯑꯃ ꯄꯨꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯕ ꯌꯥꯍꯟꯕꯁꯨ ꯉꯝꯕ ꯌꯥꯎꯋꯤ ꯑꯗꯨꯒ ꯁꯨꯡꯉꯝ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯉꯝꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯌꯥꯗ꯭ꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯔꯤꯀꯣꯜ ꯇꯧꯋꯦꯕ ꯀꯧꯈꯠꯂꯀꯥꯟꯗ ꯂꯧꯁꯜꯂꯀꯥꯟꯗ ꯃꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯐꯣꯟꯗꯣ ꯔꯤꯄꯤꯌꯔ ꯇꯧꯔꯒ ꯄꯤꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯔꯛꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯃꯔꯣꯝꯗ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯁꯤꯡ ꯆꯠꯂꯒ ꯃꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯟꯗꯣꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯗꯔꯨꯕꯒꯨꯝꯕ ꯐꯝꯖꯤꯜꯂꯨꯕꯒꯨꯝꯕ ꯅꯟꯊꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯌꯥꯔꯛꯇꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯔꯨꯟ ꯑꯊꯣꯛꯄꯝꯁꯤꯡ ꯁꯦꯠ ꯍꯥꯏ ꯑꯔꯨꯟ ꯑꯊꯣꯛꯄꯝꯁꯦ ꯑꯩ ꯃꯃꯥꯡꯗ ꯂꯥꯏꯚꯇ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯒꯨꯝꯕ ꯇꯧꯔꯛꯄꯗ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤ ꯊꯦꯡꯅꯔꯒ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯕ ꯊꯦꯡꯅꯕ ꯌꯥꯅꯕ ꯑꯦꯁ ꯊꯥꯗꯣꯏꯁꯅ ꯏꯕꯨꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯊꯥꯗꯣꯏꯁꯅ ꯑꯩꯁꯦ ꯆꯥꯛꯇꯤ ꯂꯣꯏ ꯂꯩꯔꯦꯀꯣ ꯉꯁꯤꯗꯤ ꯃꯊꯦꯜꯕꯨ ꯌꯥꯝ ꯌꯥꯝꯃꯦ ꯃꯊꯦꯜ 2-3ꯕꯨ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯆꯥꯒꯦꯅ ꯆꯥꯗ꯭ꯔꯤ ꯅꯣꯏꯒꯤ ꯏꯁꯩ ꯇꯥꯐꯝꯒꯤ ꯂꯥꯏꯚꯇꯣ ꯑꯩ ꯉꯔꯥꯡ ꯆꯪꯉꯝꯃꯦ ꯏꯁꯩ ꯇꯥꯏ ꯏꯁꯩ ꯑꯩꯅ ꯈꯟꯕꯗꯣ ꯊꯥꯔꯛꯄꯗꯣ ꯃꯌꯥꯝ ꯇꯥꯍꯟꯅꯤꯡꯅ ꯑꯩꯅ ꯈꯟꯕꯗꯣ ꯊꯥꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩ ꯊꯦꯡꯅꯔꯦ ꯅꯣꯏꯒꯤꯗꯣ ꯃꯊꯪꯗꯗꯤ ꯑꯩꯅ ꯇꯥꯅꯤꯡꯉꯛꯄ ꯏꯁꯩ ꯅꯤꯡꯁꯤꯡꯉꯛꯄ ꯂꯩꯕ ꯀꯥꯟꯗꯀꯣ ꯑꯩ ꯁꯣꯏꯗꯅ ꯆꯪꯉꯛꯑꯒ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯇꯥꯍꯟꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯣꯏꯁꯟ ꯕꯨꯗꯤ ꯀꯃꯦꯟꯕꯨꯗꯤ ꯇꯧꯔꯛꯏꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯔꯤꯄ꯭ꯂꯥꯏꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯔꯛꯀꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯥꯗꯣꯏ ꯁꯅꯥ ꯂꯥꯛꯄꯗꯩ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯀꯣ ꯃꯁꯤ ꯑꯩ ꯊꯥꯗꯣꯏ ꯁꯅꯥ ꯅꯪꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯃꯝ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯃꯝ ꯈꯛꯇꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯁꯩ ꯑꯅꯤꯈꯛ ꯂꯩꯌꯦꯕ ꯏꯁꯩ ꯑꯅꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯅꯤ ꯂꯩ ꯃꯌꯥꯝꯗꯤ ꯀꯔꯝꯕ ꯏꯁꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯦ ꯃꯅꯤꯄꯨꯔꯤꯒꯤꯅ ꯀꯥꯏꯁꯦ ꯍꯤꯟꯗꯤ ꯅꯠꯇꯕ ꯍꯤꯟꯗꯤꯒꯨꯝꯕ ꯏꯪꯂꯤꯁꯀꯨꯝꯕꯕꯨꯗꯤ ꯑꯗꯨꯝ ꯄꯥꯝꯕꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩꯁꯤ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯪꯉꯤꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯀꯔꯝꯕ ꯏꯁꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯃꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯕ꯭ꯂꯦꯠꯇ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ 15K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯑꯃꯇ ꯍꯥꯏꯕꯤꯔꯝꯃꯨ ꯏꯌꯥꯝꯕ ꯍꯥꯏ ꯇꯦꯕ꯭ꯂꯦꯠꯇ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕꯁꯦ 15,000 ꯑꯗꯥꯏꯋꯥꯏꯗꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯂꯩꯔꯣꯏ ꯑꯣꯞꯁꯟꯁꯦꯀꯣ ꯁꯦꯝꯁꯪ ꯇꯦꯞ S9 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯒꯤ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯗꯨꯗꯣ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯔꯣꯏ ꯒꯦꯝ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯃꯥꯏꯒꯤ ꯑꯃ ꯂꯩꯕꯅꯦꯕ ꯔꯦꯗꯃꯤ ꯇꯦꯞ ꯑꯃ
ꯃꯃꯤꯡꯁꯦ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯁꯦꯡꯕ ꯑꯩꯁꯦ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 870 ꯌꯥꯎꯕꯅꯦꯕꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯃꯤ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯗꯒ ꯌꯥꯎꯕ ꯒꯦꯝ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯇ꯭ꯔꯥꯏꯠ ꯑꯦꯟ ꯇꯦꯁꯇꯦꯠ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯨ ꯆꯥꯎꯔꯦ ꯕꯦꯇ꯭ꯔꯤ ꯆꯥꯎꯔꯦ ꯅꯠꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯒꯦꯝ ꯁꯥꯟꯅꯕꯗꯨꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯏꯟꯍꯦꯟꯁ ꯇꯧꯍꯟꯒꯗꯧꯔꯤꯕ ꯁꯣꯐꯋꯦꯌꯔ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯍꯥꯔꯗꯋꯦꯌꯔ ꯑꯣꯏꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯆꯥ ꯅꯤꯡꯊꯧꯖꯥꯒꯤ ꯁꯅꯥ ꯇꯥꯂꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕꯗꯗꯤ ꯍꯥꯏꯌꯦꯀꯣ ꯏꯁꯩꯁꯦ ꯑꯅꯧꯕꯗꯗꯤ ꯑꯩꯗꯤ ꯀꯌꯥꯕꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯏꯁꯩ ꯑꯅꯧꯕꯁꯦ ꯑꯩꯗꯤ ꯑꯔꯤꯕ ꯈꯔ ꯇꯥꯏ ꯑꯔꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯤꯈꯤꯕꯁꯨ ꯅꯠꯇꯦꯕꯀꯣ ꯈꯔ ꯂꯤꯕꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕꯤ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯒꯤ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤ ꯑꯌꯨꯛꯀꯤꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯏꯁꯩ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ ꯀꯩ ꯐꯤꯂꯝꯒꯤꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯀꯩꯅꯣꯒꯤ ꯐꯤꯂꯝ ꯃꯃꯤꯡꯗꯨꯅꯤꯀꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯁꯦ ꯏꯁꯩ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯃꯥꯙꯨꯔꯤꯅ ꯁꯛꯄ ꯏꯁꯩ ꯑꯃꯨꯛ ꯑꯩ ꯉꯔꯥꯡ ꯃꯣꯏꯒꯤ ꯂꯥꯏꯚꯇꯨꯗ ꯑꯩ ꯆꯪꯉ ꯑꯩ ꯈꯟꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣꯅ ꯊꯥꯔꯛꯑꯦ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ ꯇꯧꯕꯗꯣ ꯑꯗꯨꯗꯨꯃꯒ ꯑꯔꯨꯅ ꯊꯧꯒꯣꯜꯁꯤꯡꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤ ꯏꯃꯥ ꯁꯨꯔꯦꯟꯒꯤ ꯅꯣꯡꯊꯣꯝꯕꯝ ꯖꯣꯟ ꯁꯥꯔ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯖꯣꯟ ꯏꯁꯩ ꯁꯛꯄ ꯍꯩꯇꯦꯅꯦ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯁꯨꯝ ꯇꯥꯕꯗꯤ ꯌꯥꯝ ꯇꯥꯏ ꯏꯁꯩꯁꯦ ꯑꯁ ꯐꯖꯅ ꯇꯥꯏ ꯑꯩꯒꯤ ꯏꯁꯩ ꯈꯨꯇꯥꯁꯤꯗꯤ ꯌꯥꯝ ꯉꯛꯄꯤꯅꯦ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯏꯁꯩꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯍꯧꯒꯦ ꯏꯁꯩꯁꯦ ꯑꯩꯗꯤ ꯇꯞꯅ ꯏꯪꯅ ꯊꯥꯕꯁꯦ ꯍꯩꯅꯗꯦꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯁꯩ ꯇꯥꯏ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯁꯨ ꯏꯁꯩ ꯇꯥꯏ ꯑꯩꯗꯤ ꯏꯁꯩ ꯇꯥꯕꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯏꯁꯩꯁꯦ ꯇꯤꯡꯈꯠꯇꯅ ꯂꯩꯈꯠꯅꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯒ ꯇꯤꯡꯈꯠꯇꯅ ꯂꯩꯈꯠꯂꯒ ꯏꯁꯩꯗꯨꯒꯤ ꯂꯣꯏꯅꯅ ꯑꯩꯁꯨ ꯁꯛꯑ 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 ꯇꯥꯗꯣꯏꯅꯦꯕ ꯇꯨꯃꯤꯟꯅ ꯇꯧꯔꯒ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯕꯥꯅ ꯉꯥꯡꯉꯦ ꯇꯥꯅꯤꯡꯉꯗꯤ ꯅꯪ ꯏꯁꯩꯗꯣ ꯅꯇꯣꯝ ꯇꯧ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦ ꯅꯪ ꯏꯁꯩꯗꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤꯗ ꯁꯛꯄ ꯍꯩꯇꯕꯩ ꯋꯥꯇ ꯉꯥꯏ ꯂꯥꯏꯁ꯭ꯔꯝꯅ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯑꯣꯏꯔꯗꯤ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯇꯧꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯔꯦ ꯑꯣꯏꯅ ꯏꯁꯩ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯍꯣꯏ ꯐꯖꯕꯅꯦ ꯏꯁꯩ ꯑꯩꯁꯦ ꯑꯗꯨꯝꯕ ꯌꯥꯝꯅ ꯂꯤꯈꯤꯕꯁꯨ ꯌꯥꯝ ꯂꯤꯕꯁꯨ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯤꯔꯞ ꯇꯧꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯅꯗꯤ ꯑꯂꯤꯕꯅꯦ ꯍꯥꯏꯗ꯭ꯔꯣꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃ ꯄꯥꯝꯃꯦ ꯏꯕꯨꯡ ꯉꯁꯤꯁꯨ ꯏꯁꯩ ꯈꯜꯂꯣ ꯑꯩꯕꯨꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏ ꯍꯣꯏ ꯏꯁꯩ ꯈꯟꯒꯦ ꯅꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯏꯁꯩꯗꯣ ꯇꯥꯗ꯭ꯔꯒꯗꯤ ꯅꯣꯏ ꯑꯩꯅ ꯀꯔꯝꯕ ꯏꯁꯩ ꯈꯜꯂꯤꯗꯣ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯌꯥꯎ ꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯅꯣꯡꯊꯣꯝꯕꯝ ꯖꯣꯟ ꯕꯦꯡꯒꯂꯣꯔ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯔ ꯖꯣꯟ ꯑꯩꯁꯦ ꯖꯒꯥ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯖꯣꯟꯗꯤ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯖꯣꯟ ꯅꯪ ꯀꯥꯏꯗ ꯁꯥꯟꯅꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯑꯗꯨꯝ ꯐꯖꯅ ꯃꯈꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯣ ꯄꯥꯎꯗꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯁ꯭ꯀꯨꯜꯁꯨ ꯇꯣꯛꯊꯣꯛꯑꯕꯅꯤꯅ ꯑꯩ ꯅꯨꯡꯁꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯎꯗ꯭ꯔꯦ ꯑꯗꯩꯗꯤ ꯀ꯭ꯂꯥꯁ 10, 11 ꯀꯥꯟꯅꯈꯤꯕ 10 ꯂꯣꯏꯔ ꯆꯠꯈꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ 10 ꯍꯦꯛ ꯂꯣꯏꯈꯤꯕꯗꯩ ꯎꯈꯤꯗꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯌꯥꯝꯅ ꯅꯣꯏ ꯃꯌꯥꯝꯁꯨ ꯁ꯭ꯀꯨꯜ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯂꯩ ꯁꯥꯔ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯣꯏꯝꯕꯇꯣꯔꯗ ꯂꯩ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯅꯦꯀꯣ ꯅꯪꯒꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯅꯛꯄ ꯃꯇꯝꯁꯤꯗ ꯆꯍꯤ ꯊꯥ 1, 2 ꯁꯤꯗ ꯅꯦꯁꯅꯦꯜ ꯏꯚꯦꯟꯠꯀꯨꯝꯕ ꯌꯥꯎꯗꯧꯕ ꯈꯣꯠꯇꯧꯕ ꯇꯣꯔꯅꯥꯃꯦꯟꯠꯀ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯥꯏꯒꯤ ꯏꯁꯩꯒꯤ ꯋꯥꯔꯤꯗꯣ ꯑꯁ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯏꯁꯩ ꯌꯦꯡꯕꯕꯨꯗꯤ ꯏꯁꯩ ꯇꯥꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯁꯩ ꯇꯧꯔꯕꯀꯣ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯂꯩꯀꯥꯏꯗ ꯇꯧꯕꯅꯤꯅ ꯁꯨꯝ ꯌꯦꯡꯕꯒꯤꯗꯤ ꯅꯠꯇꯦꯕ ꯁꯨꯝ ꯃꯤ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯏꯁꯩ ꯇꯧꯐꯝꯗ ꯆꯠꯂꯒ ꯏꯁꯩ ꯌꯦꯡꯕꯕꯨꯗꯤ ꯇꯥꯕꯕꯨꯗꯤꯀꯣ ꯏꯁꯩꯗꯨꯗꯤ ꯍꯧꯅ ꯇꯧꯔꯗꯕꯅꯤ ꯂꯩꯀꯥꯏꯗ ꯇꯧꯔꯕꯅꯤꯅ ꯏꯁꯩꯁꯦ ꯇꯤꯀꯠꯇꯅ ꯃ꯭ꯌꯨꯖꯤꯛꯇ ꯊꯥꯔꯛꯑꯗꯕꯅꯤ ꯏꯁꯄꯤꯀꯔꯅ ꯇꯥꯔꯗꯕꯅꯤꯅ
ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯣꯡ ꯇꯨꯝꯃꯒ ꯏꯁꯩꯗꯣ ꯐꯖ ꯐꯖꯕ ꯏꯁꯩ ꯁꯛꯂꯛꯄꯗꯣ ꯇꯥꯕ ꯑꯁ ꯃꯗꯨꯃꯨꯛ ꯇꯥꯕ ꯅꯨꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯔꯨꯟ ꯑꯊꯧꯕꯝꯅ ꯍꯥꯏꯔꯛꯏꯁꯦ ꯁꯦꯝꯁꯪ 15Kꯗ ꯀꯦꯃꯦꯔꯥ ꯌꯥꯝ ꯊꯤꯅ ꯁꯦꯡꯕ ꯀꯔꯝꯕꯅꯣ ꯍꯥꯏ ꯁꯦꯝꯁꯪ M35 ꯂꯨꯄꯥ 35,000 ꯔꯦꯟꯖꯇ ꯑꯣꯏꯇꯥꯔꯒꯗꯤ ꯐꯦꯂꯤꯛꯁ ꯏꯝꯅꯥꯝꯒꯤ ꯂꯥꯏꯖ ꯏꯁꯩꯗꯣ ꯂꯥꯏꯖ ꯏꯁꯩꯗꯣ ꯄꯥꯝꯃꯤ ꯌꯥꯝꯕ ꯍꯥꯏꯌꯦ ꯍꯣꯏ ꯏꯁꯩꯁꯦ ꯏꯁꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯁꯛꯏꯕ ꯃꯌꯦꯛꯇꯣ ꯅꯠꯇꯦꯕ ꯃ꯭ꯌꯨꯖꯤꯛ ꯐꯖꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯣꯟ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗꯤ ꯂꯣꯏꯅꯃꯛ ꯄꯥꯎ ꯐꯥꯎꯅꯩ ꯌꯨ ꯑꯦꯁꯇꯒꯤ ꯏꯪꯂꯤꯁꯅ ꯁꯛꯂꯛꯄ ꯑꯗꯩꯗꯤ ꯃꯦꯟꯗ꯭ꯔꯤꯟ ꯀꯥꯡꯕꯨ ꯆꯥꯏꯅꯤꯁ ꯀꯥꯡꯕꯨꯅ ꯐꯤꯂꯤꯄꯤꯟꯁ ꯀꯥꯡꯕꯨꯅ ꯁꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯩ ꯁꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯩ ꯁꯛꯂꯛꯄ ꯀꯥꯏꯗ ꯁꯛꯂꯛꯄ ꯃ꯭ꯌꯨꯖꯤꯛ ꯐꯖꯕꯗꯗꯤ ꯃꯔꯣꯟ ꯈꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯔꯠ ꯊꯃꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯏꯆꯦꯜꯗꯣ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯗꯤ ꯇꯥꯔꯤꯉꯩꯁꯨ ꯃꯤꯑꯣꯏꯕ ꯁꯃꯥꯖꯗ ꯂꯩꯉꯩ ꯇꯥꯔꯤꯉꯩꯁꯨ ꯑꯩ ꯄꯦꯟꯕ ꯅꯥꯏꯔꯣꯏꯗꯕ ꯏꯕꯨꯡ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯗꯥꯛꯇꯔꯗ ꯂꯩꯔꯦ ꯑꯗꯨꯅ ꯂꯥꯏꯠ ꯃꯇꯝ ꯈꯔ ꯌꯦꯡꯖꯔꯔꯣꯏ ꯉꯁꯤ ꯐꯥꯎꯗꯤ ꯌꯥꯔꯤ ꯍꯌꯦꯡꯗꯒꯤ OT ꯇꯧꯔꯅꯤ ꯑꯗꯨꯅ ꯌꯥꯎꯔꯔꯣꯏ ꯑꯗꯨꯒꯤꯅꯤ ꯂꯥꯏꯚꯇ ꯊꯥꯍꯧꯕꯅꯦ ꯉꯁꯤꯁꯨ ꯍꯥꯏ ꯑꯣ ꯀꯩꯅꯣꯁꯦ ꯊꯥꯗꯣꯏꯁꯅꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯏꯔꯤꯕ ꯀꯃꯦꯟꯁꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ OT ꯇꯧꯔꯅꯤ ꯍꯥꯏꯁꯦꯀꯣ ꯍꯣꯏ ꯏꯁꯥꯒꯤ ꯊꯕꯛ ꯆꯤꯟꯕ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯁꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯆꯪꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯁꯤꯅꯤ ꯂꯨꯔꯤꯁꯦ ꯃꯤꯝꯁ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯤꯝꯁ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯟꯅ ꯃꯐꯔꯦꯗ ꯁꯟꯗꯤ ꯈꯔ ꯆꯥꯔ ꯆꯠꯇꯕ ꯃꯣꯏꯗꯤ ꯂꯩꯕꯒꯤꯁꯨ ꯄꯩꯁꯥ ꯇꯤꯡꯗꯦ ꯑꯗꯨꯒꯤꯁꯨ ꯄꯩꯁꯥ ꯇꯤꯡꯗꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯦꯕ ꯅꯦꯆꯔꯁꯤꯗꯒꯤ ꯂꯩꯕ ꯄꯣꯠꯁꯤꯁꯨ ꯃꯄꯨ ꯄꯥꯟꯈꯤꯕꯗꯧꯅ ꯂꯣꯏ ꯇꯧꯁꯟꯈꯤꯕꯁꯦ ꯑꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯑꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯩꯀꯩ ꯑꯗꯨꯝ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯑꯜꯕꯔꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯧꯖꯤꯛꯁꯦ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ 40 ꯍꯧꯖꯤꯟꯈ꯭ꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯦ ꯏꯁꯩꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯃꯃꯤꯡꯒ ꯌꯥꯝ ꯍꯥꯞꯄꯜꯂꯛꯈ꯭ꯔꯦ ꯑꯗ ꯑꯣꯀꯦꯟꯒ ꯑꯜꯕꯔꯠꯀ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡ ꯇꯥꯔꯤꯉꯩꯁꯨ ꯑꯗꯨꯝ ꯇꯥ ꯂꯩꯅꯤꯡꯕ ꯑꯗꯨꯝꯕ ꯏꯁꯩ ꯑꯃꯃꯝꯈꯛ ꯃꯃꯤꯡ ꯑꯃꯃꯝ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩ ꯏꯁꯩ ꯁꯛꯄꯁꯨ ꯅꯠꯇꯦ ꯏꯁꯩꯒꯤ ꯀꯩꯅꯣ ꯂꯥꯏꯐ ꯆꯠꯄꯁꯨ ꯅꯠꯇꯦ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯃꯌꯥꯝꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯥꯏꯚ ꯌꯥꯎꯈꯤꯕꯁꯤꯡꯗ ꯂꯣꯏ ꯍꯪꯈꯤꯕꯗꯨꯗ ꯑꯗꯨꯝ ꯍꯪꯉꯛꯄꯩ ꯋꯥꯅꯤꯀꯣ ꯂꯥꯏꯚ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯆꯪꯉꯛꯏꯕꯁꯤꯡꯁꯤꯗ ꯂꯥꯏꯚ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯆꯪꯕꯗ ꯊꯦꯡꯅꯕꯅꯦꯁꯨ ꯍꯥꯏꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯂꯥꯏꯚ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯕ ꯃꯇꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯂꯥꯏꯚ ꯆꯠꯇ꯭ꯔꯤꯁꯦ ꯑꯗꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕꯁꯤꯡꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯣꯟ ꯇꯧꯗꯕꯒꯤꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤ ꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯁꯪ ꯍꯥꯏ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝꯅꯀꯣ ꯊꯥꯗꯣꯏꯁꯅꯥꯅ ꯏꯕꯨꯡ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯅꯥꯕꯁꯤꯁꯨ ꯑꯩꯅ ꯀꯥꯟꯗꯨꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯏꯕꯨꯡ ꯍꯥꯏ ꯑꯣ ꯊꯥꯗꯣꯏꯁꯅꯥꯒꯤꯁꯦ ꯏꯁꯥꯗ ꯑꯅꯥꯕ ꯂꯩꯔꯤꯔꯥ ꯑꯅꯥꯕ ꯂꯩꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯦꯟꯇꯣ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯀꯥꯟꯊꯣꯛꯑ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦꯅ ꯑꯩꯅ ꯊꯣꯛꯍꯟꯅꯤꯡꯕꯗꯨ ꯈꯛꯇꯪ ꯊꯣꯛꯍꯜꯂꯒ ꯑꯩꯅ ꯄꯥꯝꯗꯕꯗꯨ ꯊꯣꯛꯍꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯂꯥꯛꯑꯗꯕꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕꯁꯦ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯕꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯒꯨꯟꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯃꯤꯁꯨ ꯂꯩꯔꯤꯅꯤ ꯃꯌꯥꯝ ꯑꯃꯀꯣ
ꯅꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯆꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯇꯥꯔꯦ ꯕ꯭ꯔꯗꯔ ꯍꯌꯦꯡ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯁꯨꯇꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕ ꯁ꯭ꯀꯨꯜꯗꯤ ꯁꯨꯇꯤ ꯂꯩꯕ ꯕ꯭ꯔꯣ ꯁꯦ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯤꯁꯥ ꯃꯦꯁꯦꯁ ꯊꯥꯕꯅꯦ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯑꯣ ꯑꯩꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯑꯩ ꯍꯥꯡꯉꯒ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯄꯥꯏꯗꯦ ꯌꯦꯡꯗꯦꯕꯀꯣ ꯁꯨꯡꯆꯪꯕꯨ ꯆꯪꯗꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦ ꯑꯁꯤ ꯅꯨꯃꯤꯠ ꯅꯣꯡꯃ ꯈꯛꯇ ꯅꯠꯇꯦꯗ ꯁꯨꯡꯆꯪ ꯆꯪꯗꯕ ꯌꯥꯝ ꯁꯥꯡꯅ ꯆꯪꯗꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯦꯁꯦꯁꯇꯣ ꯑꯩ ꯌꯦꯡꯉꯒꯦ ꯉꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯑꯣꯀꯦꯟꯒꯤ ꯃꯦꯁꯦꯁꯇꯣ ꯑꯩ ꯊꯦꯡꯅꯕꯒ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯂꯩꯇꯥꯡꯊꯦꯝ ꯅꯥꯎꯆꯥ ꯃꯤꯇꯩ ꯁꯦꯠ ꯍꯥꯏ ꯂꯩꯇꯥꯡꯊꯦꯝ ꯅꯥꯎꯆꯥ ꯀꯨꯏꯔꯦ ꯀꯩꯅꯣ ꯇꯧꯗꯕ ꯂꯥꯏꯚꯁꯤꯗ ꯊꯦꯡꯅꯔꯦꯀꯣ ꯃꯦꯁꯦꯁꯀꯨꯝꯕ ꯀꯃꯦꯟꯠꯀꯨꯝꯕ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯅ ꯈꯟꯕꯗ ꯉꯁꯤ ꯂꯥꯏꯚꯁꯤꯁꯨ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯔꯒ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯏꯕꯨꯡ ꯑꯩ ꯏꯁꯥ ꯅꯥꯕꯒꯤꯅꯦ ꯉꯁꯤꯗꯪ ꯑꯦꯗꯃꯤꯠ ꯇꯧꯕꯅꯦ ꯍꯥꯏ ꯑꯣ ꯏꯆꯟꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯁꯣꯟꯊꯕ ꯀꯔꯤꯝ ꯇꯧꯔꯨꯅꯨ ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯤ ꯑꯩ ꯉꯥꯡꯉꯤꯕ ꯑꯩꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯣꯛ ꯊꯨꯡꯉꯒ ꯑꯗꯨꯝ ꯍꯧꯗꯅ ꯅꯥꯔꯒ ꯐꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯅꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯅꯥꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯕꯕꯨꯗꯤ ꯐꯩꯀꯣ ꯑꯩꯈꯣꯏ ꯅꯥꯗ꯭ꯔꯤꯉꯩꯗ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯑꯗꯨꯒ ꯅꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯀꯃꯥꯏꯅ ꯑꯅꯥꯕꯗꯣ ꯀꯃꯥꯏꯅ ꯀ꯭ꯌꯣꯔ ꯇꯧꯅꯤ ꯀꯔꯤꯃꯥꯏꯅ ꯇꯧꯔꯒ ꯅꯥꯕ ꯐꯍꯟꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕꯅꯤꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯐꯖꯅ ꯏꯜꯂꯣ ꯑꯐ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯣ ꯑꯗꯨꯝ ꯊꯨꯅ ꯐꯒꯠꯂꯛꯑꯅꯤꯀꯣ ꯑꯗꯨꯝ ꯋꯥꯈꯟꯗꯤ ꯁꯨꯡꯁꯣꯟ ꯁꯣꯟꯊꯔꯨꯅꯨ ꯃꯤꯑꯣꯏꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯋꯥꯍꯪ ꯑꯃꯨꯛꯀ ꯍꯪꯒꯦꯕ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯗ ꯃꯤ 10 ꯈꯛ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ 10 ꯈꯛꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯦ ꯀꯔꯤꯅ ꯂꯦꯞꯄ ꯃꯥꯟꯒꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯦ ꯀꯔꯤꯅ ꯂꯦꯞꯄꯤꯅꯣꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯑꯩ ꯀꯃꯦꯟꯁꯦ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯀꯦꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯂꯩꯁꯥꯡꯊꯦꯝ ꯅꯥꯎꯕ ꯑꯩꯁꯤ ꯁꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔ ꯆꯥꯗꯣꯏꯅꯤ ꯆꯥꯛ ꯂꯣꯏꯔ ꯂꯩꯔꯦ ꯕ꯭ꯔꯗꯔꯗꯤ ꯖꯤꯑꯣ ꯑꯦ ꯐꯥꯏꯕꯔꯗꯤ ꯊꯥꯗ ꯄꯩꯁꯥ ꯀꯌꯥꯗꯤ ꯍꯥꯞꯄꯅꯣ ꯍꯥꯞꯄꯅꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯖꯤꯑꯣ ꯏꯌꯔ ꯐꯥꯏꯕꯔꯁꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 900 ꯃꯨꯛ ꯇꯥꯏ ꯑꯁꯦꯡꯕꯩ ꯄ꯭ꯂꯥꯟꯗꯤ ꯃꯥꯁꯦ ꯂꯨꯄꯥ 900ꯀꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ ꯍꯥꯏꯅ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅ ꯏꯆꯦ ꯃꯔꯤꯅ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ 18% ꯂꯧꯋꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯣꯝꯃꯤꯌꯦ ꯃꯌꯥꯝꯗꯒꯤ ꯄꯩꯁా ꯈꯣꯝꯃ ꯃꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯃꯛꯀꯅꯤ ꯃꯩ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤ ꯅꯣꯏ ꯌꯨꯝ ꯂꯩꯇ꯭ꯔ ꯌꯨꯝ ꯁꯥꯕꯤꯔꯛꯀꯅꯤ ꯏꯁꯤꯡ ꯊꯛꯅꯕ ꯐꯪꯗꯕ ꯏꯁꯤꯡ ꯊꯛꯅꯕ ꯄꯤꯔꯛꯀꯅꯤꯅ ꯈꯣꯝꯃꯦꯕꯀꯣ ꯄꯤꯗꯤ ꯁꯨꯡ ꯄꯤꯕꯤꯔꯛꯑꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯣꯠꯂꯒ ꯂꯧꯔꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 900ꯇꯨꯗ ꯇꯦꯛꯁ ꯌꯥꯎꯔꯒ 900ꯃꯨꯛꯀꯤ ꯃꯌꯥ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ GSTꯗꯣ ꯒꯨꯗ ꯑꯦꯟ ꯁꯥꯔꯚꯤꯁ ꯇꯦꯛꯁꯇꯣ ꯑꯗꯨꯅ ꯇꯥꯡꯍꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯃꯥꯅ ꯂꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟꯗꯣ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯦ ꯀꯩꯅ ꯂꯦꯞꯄꯤꯅꯣ ꯍꯥꯏꯅ ꯀꯩꯅ ꯂꯦꯞꯄ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯏꯁꯟꯕꯤꯔꯛꯑꯣꯅꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯩ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯃꯈꯥ ꯁꯝꯊꯔꯛꯀꯦꯕ ꯕ꯭ꯔꯣ ꯑꯟꯗꯔ 25Kꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯐꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯄꯥ 25,000ꯒꯤ ꯔꯦꯟꯖꯁꯤꯗꯀꯣ ꯂꯨꯄꯥ 25,000ꯒꯤ ꯔꯦꯟꯖꯁꯤꯗꯗꯤ ꯂꯣꯟꯁ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ OnePlus Nord 4ꯗꯣ 30 ꯑꯗꯨꯋꯥꯏꯗ ꯂꯣꯟꯁ ꯇꯧꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯈꯔ ꯀꯨꯏꯔꯦ ꯑꯣꯐꯔꯒ ꯂꯣꯏꯅ ꯂꯨꯄꯥ 25,000 ꯀꯨꯟꯇꯔꯨꯛ ꯁꯣꯏ ꯐꯪꯅꯤ ꯃꯗꯨ ꯐꯪꯉꯒꯗꯤ ꯑꯗꯨꯏ ꯆꯥꯡꯗ ꯐꯪꯉꯒꯗꯤ ꯌꯥꯝ ꯐꯅꯤ ꯂꯩꯇꯥꯡꯊꯦꯜ ꯅꯥꯎꯕ ꯃꯤꯇꯩꯅ ꯈꯣꯡꯅ ꯂꯦꯞꯄꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯤ 12ꯅꯤꯗꯅ ꯅꯥꯎꯕꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏꯕꯨꯗꯤ ꯐꯪꯉꯦ ꯃꯌꯥꯝ ꯑꯇꯩꯒꯤꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯑꯅꯤꯇꯪ ꯀꯔꯤꯗ ꯂꯦꯞꯄꯤꯅꯣ ꯍꯥꯏꯁꯦ ꯄꯥꯎꯈꯨꯝ ꯑꯃ ꯑꯅꯤꯇꯪ ꯁꯠ ꯍꯥꯏꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯃꯦꯟꯗꯣ ꯑꯩꯒꯤꯗꯣ ꯑꯝꯇ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏ DP ꯀ꯭ꯔꯤꯌꯦꯁꯟ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ ꯌꯥꯎꯈꯤꯗ꯭ꯔꯤꯀꯣ DP ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯀꯃꯦꯟ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯊꯦꯡꯅꯕꯒ ꯑꯗꯨꯝ ꯄꯥꯔꯛꯏꯁꯤꯅꯦ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯄꯥꯕꯅꯦ ꯑꯝꯇ ꯆꯤꯊꯒꯅ ꯑꯩ ꯆꯤꯊꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡꯖꯒꯦꯕ
karina hairo karida hairo bro hai hoi karina lepino haiba karina lepino karida nate karina lepino haiba energy na hai deep creation energy na lepini hai mayam atai de movies set high movies se kanano ming ka kai no konana comment option bira dem nong ngani movies sai di channel lo ming gumbo ngani buko comment am tangla ba kai na lepino se ai adum hairage ai yoi ba wakhalon do hairage gravitation na le hai yam uti doi chumba message kano tani ko wakan mudi mayam na khali sin je lan pu dem tan ta ba do ai yoi ba point of view do hairake ba am khaka ngai ge kanano tanga ibung aigidi sum yengliba haidoni doctor nasu kaisu ngamlaro ibung sena yadabasu adum yaure ado ibung ai good night oirage potha ba yaragadi amuk laki hai hoi adum adoi sana wakhan piktha yade hoigi anaba khudimak se doctor na layeng bangum daba kaisu itana ilai ilai na kanomdagi heta phaba sum yam leibani ko adum ai khanba yade adum phani kem khaluno anaba se wakhan da leire hoigi yam china naraba aina ubada afaba chinjak charaba hoigi sidhu ena kapil sharma gi da hana just kano ko rabado magi nupi se yam sathina nare do magi afaba chinjak chaba afaba kano tawde dum hujik te cover taw phadana taga tek lai sumai taw dum wakhan amasung chinjak ta yam lai ko aduna khoina khalino hoi hoi potharo adosina ai mayam da pakhum se pirage booster oina hapa ya bro brother hai booster oina hapa se aidi haptri yabagi option se ai yudre aduna thengna dabne bro ina nu pagi moto S60 Pro do lai ke tawbune 30k range adu yadai na tro bro hai moto H60 Pro yam adum yai ko lupa lising thai range so da magi keno do motor la yam nungai se software sine bo ko mai stock android ka mana ba du mai na yawbune bro gi question do anta haibiro hai okay lai samna khoina lip se kari na lepa man ge ba khong na lepa ma le ra khun na lepa ma le ra kai na lepa ma ri no sini ta ina hangi question mayam khanba dum haibiro ko lolan ba chum bai wa kai na te mayam na khali sum chummi ni ko ado ai gi oiba point of view ai hairake tawni saru na natro brother pamma male ai hoi pammi ni eno ai hairake ko khoina lepi se taseng na haida di koksina lepi ni ai tare ai hujik phammi ji kok na phammi ni koksina loi control tawni nang tu ba de sonda se thagi tawde nang de se thare kama pasum na layu ai mamang upthagi taw kan upthaba yade brain sina control taw nang ado mamang upthara gadi yaroi chap chana layu haina adu example oina kaino hair kanda ai hakchang se hujik kaimta na de kaim yekte ba aina lepa matam da ai khong sina lepe ba khong ji ma chokthaba khothaba kaim tawde du kok chi ngawrap matam da brain sina control taw ngam taw da bom no haidari je khong don balance ka punga maktri je brain don loi control taw thamine brain je yam maru oiba adumaina koigi phone da su phone gi brain se eno nai ta processor ni haida exam je naw na bro gi pakhum ngai ri ai hai no ni bro di hai hoi adune chumi lepa wi khong na lepi ni ko gravity yaw daga di lepa su ngamoi di ni ko aduga punamak che khoi mioi bagi hakchang kaya punamak challi ba lingi ba uri ba ngang ba tawi mayam si control tawdi si manung da yawa saru ni pan ni yom sala thamba yamna soft oiba potuna ni ko ubuna kudimak se wakhal da lai hai tare wakhal je wakhal je nu khallaga di adum oithokpa jani
Bro channel se kai matang yo itino khangdabai hangmane saubi ya de hai notification ai kaisu sauningai leite khangdabai hangbada ko saubam su thokte ai channel si maru oina di koi gi phone gumba de technology ga mai dai namba pot singi unboxing gumba su dum tawi review gumba su tawi ado hands on gumba pagubugi kudong chaw le ga di pot toi kinak te le ga dum pai ga hands on taw ka mayam da du ge experience dai di aina khangba suggest tawba lupa lising kun kunthani pu yangkai budget range tu ma tung ina karamba phone hena phagani ka haiba adum bogi matang da dum eno to boni video sembani ngasi tang thengnaba mali ko nong thengnaba oimba yai ado channel da nong thengnaba live thengnaba changak padagi live ta thengnara changak ko ta ga di subscribe ko tawdri boy ka di subscribe tawsan biramo support to bi boy na ko adum subscribe to biramo haibase haibase amam amuk su mu ikai ba dong tawe maram di kogi ꯈꯣꯡꯗꯣ ꯈꯣꯝꯕꯩ ꯇꯥꯏꯞꯇꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯀꯣꯟꯇꯦꯟꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯣꯄꯤꯛ ꯑꯣꯏꯔꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯕꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕꯗꯣ ꯍꯦꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯃꯨꯛ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯕ꯭ꯔꯗꯔ ꯀꯦꯃꯦꯔꯥ ꯄ꯭ꯔꯥꯏꯁ ꯀꯌꯥꯕꯨ ꯂꯩꯒꯦ ꯕ꯭ꯔꯗꯔ ꯍꯥꯏ ꯀꯦꯃꯦꯔꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯦꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯣꯔ ꯂꯩꯕ ꯅꯠꯇꯦ ꯑꯩꯗꯤ ꯀꯩꯅꯣ ꯑꯃꯒꯤ ꯗꯨꯀꯥꯟꯒꯨꯝꯕ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯣꯔꯒꯨꯝꯕ ꯑꯃꯒꯤ ꯄꯣꯠ ꯑꯃ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯌꯣꯟꯕ ꯁꯤꯟꯕ ꯑꯗꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯂꯩꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯀꯩꯗ ꯐꯪꯕ ꯄ꯭ꯔꯥꯏꯁꯇꯨꯒ ꯑꯣꯐꯂꯥꯏꯟꯗ ꯐꯪꯕ ꯄ꯭ꯔꯥꯏꯁꯇꯨꯒ ꯑꯅꯤꯗꯨ ꯆꯥꯡꯗꯝꯅꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯐꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯄ꯭ꯔꯥꯏꯁ ꯑꯃꯁꯨꯡ ꯕꯖꯦꯠ ꯔꯦꯟꯖꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯃꯟꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯒ ꯆꯥꯅꯩ ꯆꯥꯅꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯁꯖꯦꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯅꯣꯏ ꯏꯕꯨꯡꯉꯣ ꯐꯣꯟ ꯍꯦꯡ ꯆꯠꯂꯛꯄꯁꯦ ꯀꯩ ꯇꯧꯔꯒ ꯐꯅꯤ ꯍꯥꯏ ꯁ꯭ꯌꯥꯃꯥꯏꯕꯒꯤ ꯏꯌꯥꯝꯕ ꯐꯣꯟꯗꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯁ꯭ꯇꯣꯔꯦꯖꯇꯨ ꯈꯤꯇꯪ ꯍꯥꯡꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯦꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯒꯤ ꯔꯦꯝꯗꯨꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯒ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯩꯔꯒꯗꯤ ꯈꯔ ꯂꯧꯊꯣꯛꯄꯤꯔꯣ ꯈꯔ ꯁ꯭ꯄꯦꯁꯇꯣ ꯈꯔ ꯍꯥꯡꯍꯟꯕꯤꯔꯣꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯗ ꯁꯨꯝ ꯌꯥꯡꯉꯛꯀꯅꯤ ꯍꯦꯡ ꯆꯠꯄ ꯈꯔꯁꯨ ꯋꯥꯠꯂꯛꯀꯅꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯥꯟꯅꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯃꯦꯃꯣꯔꯤꯗ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂ ꯂꯩꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯃꯔꯨꯑꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯅꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯟꯏꯟꯁꯇꯣꯜ ꯇꯧꯁꯜꯂ ꯂꯩꯕ ꯁꯤꯖꯤꯟꯅꯗꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯌꯥꯝꯁꯜꯂꯛꯑꯒꯗꯤ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯇꯉꯥꯏꯐꯗꯕ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕ ꯈꯔ ꯊꯝꯃꯒ ꯑꯗꯨꯒ ꯕ꯭ꯂꯣꯠꯋꯦꯌꯔ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯣ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔ ꯂꯥꯛꯄ ꯑꯩꯅ ꯍꯥꯞꯄꯨꯕ ꯅꯠꯇꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯣ ꯂꯧꯊꯣꯛꯄ ꯌꯥꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯂꯧꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨꯝꯕ ꯂꯧꯊꯣꯛꯄ ꯌꯥꯕ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯝꯕꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨ ꯕ꯭ꯂꯣꯠꯋꯦꯌꯔ ꯌꯥꯎꯁꯜꯂ ꯂꯩꯕꯗꯣ ꯑꯗꯨ ꯐꯣꯟꯁꯦ ꯇꯞꯊꯔꯛꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯕꯨꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯁꯤꯅꯦ ꯂꯥꯏꯛ ꯇꯥꯟꯊꯦꯝ ꯅꯥꯎꯕ ꯃꯩꯇꯩꯅ ꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯥꯏꯐꯣꯟ ꯍꯦꯟꯗ ꯌꯥꯝ ꯌꯣꯟꯅꯔꯦ ꯃꯁꯤꯕꯨ ꯑꯐꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯍꯥꯏ ꯅꯥꯎꯕ ꯑꯐꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯦꯀꯦꯟ ꯍꯦꯟꯗ ꯄꯣꯠ ꯂꯩꯕꯁꯦꯀꯣ ꯍꯦꯟꯗ ꯂꯩꯕꯁꯦ ꯑꯥꯏꯐꯣꯟ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ ꯌꯨ ꯑꯦꯁꯇ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯁꯦꯀꯦꯟ ꯍꯦꯟ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯔꯤꯐꯔꯕꯤꯁ ꯇꯧꯕ ꯐꯣꯟꯁꯦ ꯂꯣꯏꯅꯃꯛ ꯌꯣꯟꯅꯩ ꯂꯩꯅꯩꯕꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯗꯣꯔꯤꯕ ꯄꯣꯠꯇꯣ ꯂꯩꯔꯨꯗꯣꯔꯤꯕ ꯄꯣꯠꯇꯣ ꯐꯖꯅ ꯄꯥꯏꯔꯒ ꯌꯦꯡꯉꯒ ꯃꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯃꯁꯛ ꯈꯪꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔ ꯀꯅꯥꯒꯨꯝꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯣꯅꯦ ꯐꯣꯟꯁꯦ ꯑꯍꯟꯕ ꯃꯥꯅ ꯂꯩꯔꯛꯄꯅꯦ ꯃꯥꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯣꯟꯗꯣ ꯀꯔꯤ ꯇꯧꯏ ꯀꯩꯗꯧꯗꯦ ꯂꯣꯏ ꯈꯪꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯗꯣꯛꯄꯗꯨ ꯈꯛ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯅꯥꯎꯕ ꯑꯩꯅ ꯈꯟꯕꯗ ꯅꯥꯎꯆꯥ ꯃꯤꯇꯩ ꯍꯥꯏ ꯂꯩꯇꯥꯝꯗꯦ ꯅꯥꯎꯆꯥ ꯋꯥ ꯌꯥꯗꯦ ꯅꯥꯎꯕ ꯏꯝꯐꯥꯜ ꯂꯩꯔꯦ ꯀꯩꯅꯣ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯥꯏꯐꯣꯟ ꯁꯦꯀꯦꯟ ꯍꯦꯟ ꯂꯩ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗ ꯀꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯈꯔꯗꯤ ꯀꯨꯏꯔꯕꯅꯤ ꯆꯦꯅꯦꯜ ꯆꯪꯉꯒ ꯑꯗꯨꯝ ꯊꯤꯌꯣ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯈꯪꯉꯅꯤ ꯅꯪ ꯄꯣꯏꯟ ꯐꯅꯌꯥꯝ ꯁ꯭ꯋꯥꯃꯤ ꯍꯩꯁꯅꯥꯝꯅ ꯍꯥꯏ ꯁꯦꯠ ꯍꯥꯏ ꯁ꯭ꯋꯥꯃꯤ ꯍꯩꯁꯅꯥꯝ ꯍꯥꯏ ꯅꯧꯅ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯉꯁꯤꯈꯛ ꯀꯃꯦꯟ ꯀꯩꯀꯩꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯀꯣ ꯍꯥꯟꯅꯗꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯃꯦꯟ ꯏꯁꯟꯕꯤꯔꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯦ ꯑꯗꯨꯝ
wari nungainaba haitare comment matang matang isinbiro. Bro aigisi 30K da laiba phone ani leige tauba ne amana camera da phaba pamba amana game kumba da afaba pamba adu bro na explain amta tobiro hai. Camera da phaba haitare gadi ngasagi aina haibado OnePlus ki phone do dum laiba yare ntragana 30 gi range sida dum phangni offer ga yauragadi S24 fan edition do laiba yare ado camera ta natan overall adum ajugi range the budget adugi budget range da dum hojiki phone sing laiba da phaba ngatani adu game sanaba nungai bagi di Poco X7 Pro hoi adak launch to kibam laibani lupa lising kuni to kunum doi da phangmane ma game sanaba yam nungai ni my processor my refresh rate adai battery mayam do adai cooling chamber ga yaw do mai game sanaba di madu yam nungai ni adui phone do Albert Laisana brother I hana camera ama laire adubu hojikti aidi brother aidi North Delhi dani laibani aduna mi mayang nupana paisa di oina lobire aduna tha ani fare adum yadre brother hai hoi adu badudi thokmo haigadra am seng hairabada adubu musu dum yawbani ko Delhi daga laiba second hand daga yoliba pot mayam singdo madu mayam singdo haidi thazab yabasi khara khatani hai tare amromda adu phajana section na hoigi showroom dagi kai dagi ahan laibido adum boy tare khangdre natragadi wa adum khara thazab watba moi thokmo tawba yam yamabani ko adun oiduni adun camera gumbase dumaina masak mukhum mari mukhum khangmo khum de leiba natragana online de leiba na bo hena fa le adu de Amazon gum Flipkart gum de thokmo ki tawra la tawrakta return tawbo khotlo lo yabe hai sir udaba kuire hai mega copa je kana oidino aina khangba agi school gi angang di oiduni ko mana sir kauraise ado aina di khangdre nangna iraiba ming sigi matungina kanano do comment amte iro ming do nangi ming do udabudi kuiramani aina su yam kuire ugidaba koi school dagi class 10 loraga chatkiba satra base masing phanam yamgre do makoi sing do masa masagi noi bai base ai soidraba lai da su tamna tamkiba thabak tawbina tawkiba dum sana kibani na mai life to dum busy oina kibani na ugidaba su teng thengna kidaba yam yawgre ado oiramduni kana nomdi ada ago angaba mai ago o aidi mega copa haina ama mingdo thamamba da ai khangdre ago nungai ko adum live baise sing tani hoigi punsi jida ngasi thengnaramba hayeng kaina kiba hayeng mo anouba su kangna da mami mamu thengnaruba ai maruba pa mo oyuba adum sumai dum chatromne ado aise live sida de ai de ning drabane ado khara school da khara dum niyum follow tawjiningba niyum chachaning ba miyum di oye ai putsi da school khatang yawan te mafam khudi mong niyum chumna niyum chachaning ba afaba khara dum tawning ba aduga achumba haibada ki da ba aduga aina bu lalu dragani mo khoi mi usi tabe na tab ain lan su lan da di mo lo de kai be wakhan makhan ba dum mi da am ti oye ba aduna aina school da ai yam ngange angang sing da yam ngange afaba mi ko hening bagi ko adum ngange aigi mangda soiba tawda ai tumina yengji usanadabi sar leibase ai ngamdeba aduna ai ngangal leba ngange aduna nungsiram moi ko angang singna de jik kangai kalai ni am ngangan mo ga de nungsiram ne nungsiram moi adu ai na ngangi ba khotki me am dudi snoi do phatti nang do ai na nungsi de nang ga iga yana de kai na atam na kana gumbam da hai gi bi amta nate wakhan ji da khan gi bi laiti khan ju khaloi adu ai de dum phaning bage ko moi na soiba taw ka urak pakanda hojikki live se tawrisi competitive adumi matik oine ko India da sahi khuding class 10 pass to 12 pass to se mi lising lakh ne pass to se dei da sarkar gi thabak kumba kano gom phangi di khara khatani khara amna doctor hoibe khara amna engineer hoibe khara amna lomi hoi ki se adu da amuka so amuka mu hojiksi di AI gi matam yorpani na hana dagi thabak to le ba kangu ji tan tho AI na mo sin jala ne adu na adu matik competition je wang matam ji da khoi gi like tam me ba satra sing na
लाइक तमलिबा इमा इपाना पैसा मैम थादरगा लाइक तमलिबा मोइगिबु फनबा फबा मी ओइनबा आइना होटनरिदुदा भेलु खंगदबिदा मतम मंगहलगा लाइक पानिंगदबा पोपदु उबा कांदा थवाइजिदा नुंगाइजिदबगी मोइदा ngangbado hujikase ai class 9 10 daga hanjallaga ai satraga oyaradi hanai matamda khallaga oyaradi khalleba dumaina mayam khanba mayam amsu yawbiramganeba aduna dumaina sum khara haigiba ngaigiba mayam yawe adu ai school gi satra jingina ko moi ai ubada shouting magasu yaramde body da masigi mi masakti uningidreda masi hek lakwa hawrani ngang ba kaina khanbasu so yaramde Albert Aishram na brother aijo object Jammu Kashmir da Indian Army oiri brother hai Albert kaino ne Lanmi Army oiba sipai oiba ko force ta leiba mi gi lifestyle makhoi gi awaba makhoi gi imung manung na phoram ga da nungai ta bado madu ai yam pachana masik mayek sik na khangba mi makhak ni hai tare maram di Jammu and Kashmir handak ki irangi matam sidai mani India pumbana India Pakistan lan tawro Pakistan loi salo yam hai moi yam pa me lan tawbas ai di sukpam pam de lan tawbu matamda mi ani phunaradi akhoina da phune je lai roi moi jo kada di phurakane ba khoida khoi ge su mi so in so no ai te ya report to gi na ha ma si do ko adumaina dum yorakane ba ado yam sengna ai haidu ge ba ko myam si live ing ni masing yam di haing live se lor ga su yeng mi su myam khoi family si da mi nipan mapan force da thabak tawi hojik su tawri ai gi hek yam base po muina ba yam base aduna Albert mi gi ai gi da ngang mai matam da mi gi imung da Durga Puja lak matam da Diwali lak matam da Ningol Chakauba lak matam da Yausang lak matam da adaidi thabal jong any festival am tawada mama mapa machin manau harau tayam celebrate tomina bado ai uye bado ai gi imung te de dum wa la ga lai sipai oi ba hai sitabu thokning matam thuruk pa ya matam de chaning matam chat pa ya nati ko aduna moi gi sacrifice yum da lai ba phang da ba nongmei pairaga duty to wa hai sipu nungai ba thabak ti nate ko khoi Manipur tha ta to pak tok to wai wa ni atop phang ja aduna Albert okhan sonda bigano tawriba duty phajana tawbiramu hayeng achobo bisa oibramba oiramdaba adudi ai khangdre apik pa sipoi ama oitaraga hayeng Albert na thabak to ga lak matam da Manipur da halak matam da Albert ka thabak tawminariba mayam duna oh Manipur da ki Albert ko bu nupa am leiramani ko yam phabani ko ma da asma da yam mabuk mataw yam pa yam phabani ko duty to thabak yam taw sincere oina thabak tawbani ko haina adumaina masak naiba mi ma oina thabak tawbiyu tawhaningi hai tare phone singi makhal khara 10k 15k 20k 25k sigi manungda afaba khara khalaga video khara share se hai yamba ai soidana semakani ai se aina ngamdabagi semdabase mayamna warubirmani ko kuina ngaibagi ko ado ai ja mayamna sumaina comment da har pasi kaudana baina ai sida notepad ai sida kolom siga boy siga pairaga aina video ge da maina hairak pusing da ai isalaga thamme kaudana baina taran mathang manau naina semakpodo ngamna baina ai hoji amana haidi do adu ai isanjarage 10k dagi hora kanda ko a 25 30 50 bo yobogi faugi da afaba best phone karam karamba phone singna hena fage baki video ai semna bai choi choi dan tawage hujik mark tawga thamjare ai mathang manau naina adum semakpa ngamna bai honajare bro okay license na nothing 3a pro se fatabra camera da hai nothing chu adum khwaidagi fabade nate am fatabsu nate afaba phone sing di ching afaba phone sing haibidi moigi piriba moigi camera sensor do camera amakak yawrasu ko maru oiba afaba amaka hapa lore manga taruk yawdasu ye nothing gi founder kalpi haise ana OnePlus ki founder ni my research and development adugumba mayam sing chamoi sabran oibagi man manaba adumba dana camera adum phai nothing gi se adum sinabi ai adubu mayam hojiki matamda koi gi Samsung gi
S series camera manga ga yawa taruk ga yawa phone je pu kan phajai natragana camera mayam ji mathau loi leramgani ga khan bado sum khaki masing yamna bi yengba nungai na hapsan ba dum yawri po ni sungsi singna da camera zik ai phone ji camera hum yawe ba amadi sina da dum main tawe ba ai ngasi ba phadana yeng matam da ada camera je ahum ban bado loin mak sina brai do yeng bio camera je hang biro ba camera hang kan normal camera photo ka pai tham matam da menjela sum yengo ba karam bano normal photo ka pa matam da sina ba camera sina karam bano ultra wide ton thok matam da karam camera sina adai wide angle on thok matam da natra telephoto on thok matam thabak to bra yengo sum tok tab sum pan ba ma khatan loi sina ba sum yarong ne ba camera mayam pan da so ma khak pa la so iphone da da ni khak pa la so phajana mai function du yawra ga di ko adum phaba jani da camera aduga kapa loi ka da manung da processor na software na optimize tawda adu sum kayam pole da oppo vivo da ta da khoi camera se ka pum tam ye phajai mai phone da ka ba si mai yam sing ngoro ka ngor da na kai na no pi sing na selfie ka yam ka ba yam pam na ri do optimize to software na kano to sana ba pot ngak tane ba ngasi di live se ko kitang kuina tawge na ngasai nipan makhai di hauge to nipan makhai kitang son har ga di haure mapan taram dai da haure live se ngasi pung ama di fare pung ama minute tara trom de uchale ai hujik question gi ko pung tara ta da na se pung tara khra hen bo woi live se to gi ni mayam wari tai du sana gi sing ngasi tanja khra phang yin tam sida eng phangda mo tam na nong photo sungam ngam ta na su yorok pe ai duna lai ngi tanja se dum sana wari tai sana ba mayam ga swai interact to ma se nungai hai tare live lai se tasengna video chang na regular oina tha ba sing maktabudagi mayam siga dum continuous interact tawba yana ba pau dum phauna ba yana ba lambi thirak pada live sida tare adu video sina namit khuding thakat pangam ba oira tar ga di video du dum comment torok pada comment du pa khum pe topi jin tor ga dum pau na bu su dum yai du live sisu nungai hai tare live sina mu khudak khudak ta aina haiba mayam taba mayam na hiding ba du phung comment da phung dok pa aina su khang ba si yamna nungai su aduna su hore du Facebook ta live tau sira ina khalle du Facebook ta live tau bu du mu sigi YouTube ki subscriber sing di Facebook ta thengna su theng bu thengna da su yam yarong ne duna am ta su khang roi duna YouTube ta dum ni masing yamba yam da lik pa yamba thi dana ko dum live ta thakat lora ga thengna yeng pa su yam yauri ga mai toro ga da thengna na ba adum ai YouTube ti sta oina tawre live se Saturday Sunday se adum tawrage ne khalle eng matam ngam sang aina mamang da dum haib YouTube sida dum mai on jalaga masida thabo na aina on jalaga matam na de mit khuding gi su live taw video su dum thakat pa dum aina taw ko dum ya bu jani ta live se notification lakte ab su yaure YouTube ta changak pa da live taw le am dai thengna bani ab su yaure notification lak pa da gi changa ga yeng bani ab su yaure am mix ore aduna ano se notification di yang pak tak na mayam da di yau chatre aduna subscribe tawre aina tokpin tokpuna taba nakanda bell man da icon da notification da on taw tham ta ga di live tawra su video thakala su dum aduda thengna ne ko adudana adum tang namjanba namdriba ri namjalaga thambiba haitare aduna di khwai faran mayam like amam tang namjan biro ko puning thakot bi boina live su dum ni yeng ma mayam su live amam tang like amam tang to san biro mo doi tar ga di matungdasu haitare ne saina dum topic amada dum wari sanaba natragana interact tongnaba se hena tawningba nungaiba poknaba
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒꯦꯖꯦꯠꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯑꯣꯏꯔꯣ, ꯂꯥꯏꯚ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒ ꯃꯩ ꯂꯥꯏꯇꯤꯡꯒꯤ ꯀꯩꯅꯣꯁꯤꯕꯨ ꯑꯣꯏꯔꯣ, ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯉꯝꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯉꯝꯃꯀꯥꯟꯗꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯕ, ꯂꯥꯏꯠꯀꯁꯦ ꯐꯖꯅ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯦꯡꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ, ꯃꯌꯥꯝ ꯇꯥꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ. ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯕꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯏꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯕ ꯑꯗꯨꯝ ꯇꯣꯄꯤꯛ, ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯗꯨꯝ ꯀꯃꯦꯟ ꯏꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ, ꯅꯠꯇꯦ, ꯅꯝꯗꯅ ꯏꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ. ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯒꯗꯕ ꯀꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯅꯤꯡꯕ ꯁꯥꯅꯤꯡꯕ ꯋꯥꯔꯤꯗꯣ ꯂꯩꯇꯕ, ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝꯁꯦ ꯄꯨꯡ ꯑꯃꯁꯨ ꯍꯦꯟꯖꯤꯟꯈ꯭ꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯇꯧꯔꯤꯁꯦ. ꯑꯗꯨꯅ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯀꯩꯀꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄꯁꯨ ꯌꯥꯅꯕꯀꯣ. ꯑꯗꯨꯝ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯧꯔꯀꯥꯟꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕꯗꯤ ꯑꯩ ꯍꯣꯠꯅꯖꯒꯦ. ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯏꯚꯁꯤꯗ ꯀꯃꯦꯟ ꯇꯧꯅꯤꯡꯕ, ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯃꯦꯟꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯎꯗ꯭ꯔꯦ. ꯍꯧꯖꯤꯛ ꯄꯨꯡ 10ꯁꯨ ꯇꯥꯁꯜꯂꯛꯑꯦꯀꯣ. ꯑꯩ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯈꯤꯇꯪ ꯌꯦꯡꯉꯒꯀꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯔꯒꯗꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯝꯃꯒꯦ. ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕꯁꯨ ꯇꯧꯔꯒꯦ. ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ, ꯍꯟꯗꯛ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯊꯥꯡꯖꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯤ. ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯂꯥꯏꯚ ꯌꯦꯡꯉꯤꯕꯁꯤꯡ ꯀꯃꯦꯟ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯗꯕ ꯇꯧꯁꯤꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯩ ꯂꯥꯏꯚꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯃꯇꯝꯁꯨ ꯄꯨꯡ 10 ꯇꯥꯁꯜꯂꯛꯑꯦ. ꯂꯥꯏꯚꯁꯤꯁꯨ ꯀꯃꯦꯟ ꯃꯈꯥ ꯇꯥꯅ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦ. ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ. ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯗꯨꯝ ꯁꯥꯟꯅꯁꯦ. ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ, ꯅꯠꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯕꯒ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯇꯟꯖꯥꯗꯣ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ, ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ, ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯏꯚ ꯁꯦꯁꯟꯗ ꯊꯦꯡꯅꯒꯗꯕ ꯌꯦꯡꯕꯤꯒꯗꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ꯫